Ado nang the hojek punsi mahinga se anauba ma semdorobanina anagi punsi mahinga do kauthoba tamgadamni memory singa tulina kauthulo aduga anauba punsi mahinga mada khong thanjana bidamta anauba memory sing semna honabda agi mahuchin mayaba nupi amani iram khudimata priyabu maana dumak ujarami asubdo duna nupi duga mahaka hotel amada lalami hotel duna changak poma tamatuda maana nupi du uruba matamda priya leptuna diremagi mohmad ujarami maana sorbi depi aduga hare ise chakpa hebra ise masalawdana madura sorobina karamano hadun hangi amso ma film gi ise masalami aina namu pa mai tamta yawi wani aina masage thabak tori base hingna bi tamta tori bane adu kariguma nangi girlfriend oki batara gade aina tayam charo kadthapano ai number ma pike masage number sige location se karai tno have same da khangdura kero kanagi number no haisibo nangi rajkumari dugi number ro kaido gaino ma ke lefa madu khangna duna luso ahinga duba bogi edur leglami nongalpa matamda priyana mahake firol sing adu photona bidamukta ma migi mayungni mathata ka khalaki tani atedi pirang tan thalaba samudra dai roi bangaktani nangsu punsina namthak tawbirama bahibda oirabadi sungam khangdrabro chalunu naruno haibise nangsu da dine opamur tarba matamda manun hare mana priya sebo yanu nithi jana thambide da tangkhila tuna harakki akoi wai du yanu pai akoi chebo yanu luna dawi ma ke fataba hina bi amta leiti haiduna harakki tawbuda somna kanda Makoy maway atudi yu thaktunan diramli bani yu thalami yu thamina badagide makoy ni tinaba haibdo waike asum tawduna depaki bong matawadugi matana mahana hangwa matamda mama thakki matamda mahaga se hotel tawami aduga branch camrum lerami nagano haiduna kero hana hake aduba nang yaba ko leite wapam sing ase waina nangona karamna gyan dana haidurum nokhandi nakoy ni wari si loire bani nakoy ni malakda hujik kain to oibeya roime manuna makutin thortuna priya gi makula to piro haiduna harakhi priya su makut thangjala patanjaduna Hotel boy duna cha thambagi matamado chap chana ke amasung makoi ni khut samnaba yakide chungda mahal breakfast semge tawu matamada nungsa mangal phangpui mong uruba matamda mahal yamna ngcherami amasung yamna harauja baibdo waike ngaside masanu pagi makhutagi priyana hor pahalwa do charuba matamda mahal mamiti mapi rachin tharakhe amasung angang aduna loina di chathogeno agi sukara kau haduna harakhe phone sina chede pi haduna harakhe madigidi binona harakle pase Tamunang waina ichedagi lam leyo harkaga karinunang toise madura manuna isu khangikadroge ado aina sakaledu lebige yagadro apamur taraba matamda angang aduna yari lebigano ai isagi pesana dum lejage habidi masanu padu su purduna chamina se hadun thiemle bani habidi akoi mamadam ta haina bi uka habigi mong aduni nong phaluk su koitho ba yaina haduna priya dharami asum to aduna priya so amusement bagadru chase habisi yarami Madigidi mathang sendana akoina uba fangliba se hauje manu amasung sorbi chu makoi anima amusement park aduda koi palalami madigidi sorbena manu dharai karigino khoibni mafam se lagli pisna madra manuna samsan ghat ki ticket sing adu aina khara kena yenglu bani adubo ticket amta phangtre maram maduna masigi ticket phangena masida aina laglabani mafam adu daraba matamda somna kanda sorbi lam hala phagi tarapagi mawmada urupa matamda lofer sidi haidun haraki Tasing na haibutara kadi samsan gar haitara kadi mi polai phamadni mado usumna somna kandana ekoina uba fangliba se hauji priya su mahagi machana pagaluyana amusement park atada komai harau yengba laglami mafam madra priya lakpagi mong mado somna kanda manusu chepta yengjerami priya su angang sing aduga loinana mafam madra deriba sanana basing adu sanraba matungda mafam amada phamdor derami somna kandana ferris wheel ado solvina yengdra derami madigde manusu solvigi malakta changai Madagati solvina manudale mafam masira deriba misanga se yamna nuaitra yamna harautra madra manuna akoi ni mafam masira kaido bala levno haidun nang khalibra madra solvina hare madigo wanatida aisu mafam masira la pamata masira yamna nuai aidi mafam masira phana banu warile aidi nuai tabam to phawtida nangumna china khamu minatida aidi haidun harake madra mahana solvida khujin chemi madra solvi su complete khamaduna ayuma kaigino nan khujin chebide nangbu china phawte na haikebdaile Adubo asumna kana damla keva mado asumna manu makhoini asum lawminarame manuga makhoini chaminaba matamda solvina manugi kudang adubo konjaraduna laglami solvina khanjari basidi manuna mahapu koiba pubiribini haiduna khanjaribini adubo manudi somna kanda priya senaba laglibini habisimade solvina khangbanate madigiri solvina wakadare aina ngang ngai matamda aigi yamna naknaba miyamla aigi thamoise machit kya thol thuwai ki aina hazariba misaksing aduna aibo longlom tobiramali Matamada aiki thamoy se mache tana kai kibdo ai amuhal samjan ga haidura kaludre
ꯑꯗꯨꯕꯨ ꯊꯃꯣꯏ ꯃꯆꯦꯠ ꯃꯆꯦꯠꯁꯤꯡ ꯑꯗꯨ ꯇꯥꯁꯜꯂꯗꯨꯅ ꯑꯩꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯌꯦꯟꯊꯣꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤꯕ ꯃꯇꯝꯗ ꯆꯩꯅꯥ ꯐꯥꯎꯈꯤꯕ ꯃꯆꯦꯠ ꯑꯗꯨꯗꯤ ꯀꯅꯥꯝꯇꯗ ꯄꯤꯊꯣꯛꯇꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ ꯃꯗꯨꯒꯤꯗꯤ ꯃꯅꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯆꯦꯠꯅꯣ ꯄꯤꯔꯤꯕꯁꯦ ꯃꯗꯨꯅ ꯁꯣꯔꯕꯤꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯝꯃꯤ ꯑꯃꯁꯨꯡ ꯅꯨꯡ ꯃꯆꯥ ꯑꯃ ꯈꯨꯜꯂꯗꯨꯅ ꯃꯅꯨꯒꯤ ꯃꯈꯨꯠꯇ ꯍꯥꯞꯂꯝꯃꯤ ꯃꯗꯨꯗ ꯃꯅꯨꯅ ꯁꯤꯗꯤ ꯌꯥꯝ ꯂꯨꯃꯤꯅꯦ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡ ꯑꯗꯨ ꯂꯪꯊꯣꯛꯈꯤ ꯃꯗꯨꯗ ꯁꯣꯔꯕꯤꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯂꯪꯊꯣꯛꯂꯤꯕꯗꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯅꯨꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯅꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯈꯤꯇꯪ ꯁꯦꯒꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯄ꯭ꯔꯤꯌꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨ ꯑꯗꯨꯃꯛ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨ ꯃꯅꯨꯅ ꯂꯣꯟꯅ ꯊꯨꯝꯅ ꯌꯦꯡꯖꯔꯝꯃꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯐꯣꯟ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯏꯕꯗꯤ ꯁꯣꯔꯕꯤꯗꯒꯤ ꯊꯣꯛꯂꯛꯈꯤ ꯐꯣꯟ ꯇꯧꯔꯛꯂꯤꯕꯁꯤ ꯗꯤꯄꯛꯅꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯦ ꯍꯜꯂꯣ ꯁꯥꯔ ꯅꯪ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯗ ꯑꯩ ꯄꯥꯏꯈꯠꯍꯧꯗ꯭ꯔꯦ ꯑꯗꯣ ꯀꯩ ꯊꯕꯛ ꯂꯩꯔꯒꯦ ꯃꯗꯨꯅ ꯃꯅꯨꯅ ꯁꯤꯒꯤ ꯅꯝꯕꯔꯁꯤꯅ ꯀꯅꯥꯒꯤ ꯏꯃꯥꯟꯅꯕꯒꯤ ꯅꯝꯕꯔꯅꯤꯗ ꯃꯗꯨꯅ ꯃꯅꯨꯅ ꯁꯨꯝ ꯎꯅꯁꯦꯅ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯅꯤꯗ ꯃꯗꯨꯅ ꯗꯤꯄꯛꯅ ꯁꯥꯔ ꯉꯁꯤꯗꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒ ꯑꯩꯒ ꯀꯣꯏꯕ ꯆꯠꯂꯤꯅꯦ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯤ ꯃꯥꯅ ꯍꯜꯂꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯃꯅꯨꯁꯨ ꯈꯪꯉꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯑꯗꯨꯗꯤ ꯃꯅꯨꯒꯤ ꯃꯤꯃꯥꯡꯗ ꯂꯩꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯊꯝꯈꯤ ꯃꯗꯨꯒꯤꯗꯤ ꯃꯅꯨꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯅꯝꯕꯔ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯔꯤꯗꯥꯏꯜ ꯇꯧꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯗꯤꯄꯛꯅ ꯃꯃꯥꯡꯊꯛꯇ ꯆꯠꯈꯤꯕ ꯁꯦꯂꯨꯟ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯁꯥꯖ ꯄꯥꯔꯂꯔ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗ ꯃꯅꯨꯅ ꯈꯜꯂꯤꯕꯁꯤ ꯍꯧꯖꯤꯛ ꯗꯤꯄꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯂꯝꯊꯥꯛ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯣꯏꯅꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯔꯝꯃꯤ ꯃꯗꯨꯒꯤ ꯃꯍꯥꯛ ꯁꯨꯔꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯁꯨꯔꯕꯤꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯐꯨꯔꯤꯠ ꯑꯃ ꯂꯩꯗꯨꯅ ꯄꯨꯔꯛꯑꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤ ꯁꯨꯔꯕꯤ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯄꯥꯡꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯃꯗꯨꯗ ꯁꯨꯔꯕꯤꯁꯨ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯝꯗꯦ ꯁꯨꯝꯅꯇꯒꯤ ꯃꯍꯥꯛꯅ ꯂꯤꯔꯛꯄ ꯐꯨꯔꯤꯠ ꯑꯗꯨ ꯃꯅꯨꯅ ꯆꯥꯒꯗ꯭ꯔꯥ ꯆꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯍꯥꯛ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯐꯨꯔꯤꯠ ꯑꯗꯨ ꯁꯨꯔꯕꯤꯅ ꯄꯥꯏꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯐꯨꯔꯤꯠ ꯑꯁꯤ ꯅꯪꯒꯤ ꯍꯥꯟꯅꯁꯤꯒꯗꯤ ꯆꯥꯅꯩ ꯑꯗꯨꯕꯨ ꯆꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯀꯔꯤꯒꯨꯝꯕ ꯆꯥꯜꯂꯨ ꯇꯥꯔꯒꯗꯤ ꯑꯦꯛꯁꯆꯦꯟꯖ ꯇꯧꯕꯁꯨ ꯌꯥꯒꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯅꯨꯅ ꯈꯖꯤꯛꯇꯪ ꯁꯦꯒꯥꯏꯕꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯀꯩꯒꯤꯅꯣ ꯄꯩꯁꯥ ꯑꯗꯨꯝ ꯃꯥꯡꯍꯜꯂꯤꯗꯨꯕꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯔꯕꯤꯅ ꯃꯍꯥꯛꯀꯤ ꯁꯦꯒꯥꯏꯈꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯑꯃꯨꯛ ꯍꯦꯟꯅ ꯁꯦꯒꯥꯏꯔꯝꯃꯤ ꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯁꯦꯒꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯄꯩꯁꯥ ꯀꯩꯁꯨ ꯃꯥꯡꯉꯔꯣꯏꯗꯅ ꯃꯇꯧ ꯑꯗꯨꯅ ꯃꯅꯨꯁꯨ ꯅꯣꯛꯆꯔꯝꯃꯤ ꯑꯃꯁꯨꯡ ꯃꯥꯅ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯗꯨꯅ ꯑꯃꯨꯛ ꯂꯤꯠꯂꯝꯃꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯁꯤꯟꯕ ꯃꯇꯝꯗ ꯁꯣꯔꯕꯤꯅ ꯃꯅꯨꯗ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯇꯤ ꯍꯣꯞ ꯁꯥꯒꯠꯂꯤꯕꯅꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯨꯗꯣꯜ ꯇꯝꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯈꯟꯖꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯉꯣꯟ ꯅꯣꯛꯆꯔꯝꯃꯤ ꯌꯥꯝ ꯐꯖꯔꯦ ꯌꯥꯝ ꯆꯥꯟꯅꯔꯦ ꯑꯗꯨꯒ ꯆꯥꯁꯨ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯁꯣꯔꯣꯛꯇꯒ ꯂꯦꯞꯇꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯁꯦ ꯇ꯭ꯔꯥꯐꯤꯛ ꯁꯤꯒꯅꯦꯜ ꯃꯥꯟꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯅꯨꯅ ꯁꯦ ꯅꯪꯒꯤ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕꯁꯦ ꯑꯁꯤ ꯑꯣꯏꯅ ꯂꯤꯔꯣ ꯃꯁꯤꯅꯕꯨ ꯍꯦꯟꯅ ꯆꯥꯟꯅꯒꯅꯤ ꯃꯗꯨꯒꯤꯗꯤ ꯃꯅꯨꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯌꯥꯝ ꯐꯖꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯔꯕꯤꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪ ꯉꯁꯥꯏ ꯑꯩꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃ ꯄꯤꯌꯣꯅ ꯍꯥꯏꯕ ꯇꯥꯏ ꯀꯩ ꯃꯇꯦꯡꯅꯣ ꯃꯇꯦꯡꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯇꯧꯕꯤꯌꯣꯅ ꯍꯥꯏꯕꯅꯤ ꯃꯗꯨꯗ ꯁꯣꯔꯕꯤꯅ ꯅꯪꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯕ ꯇꯥꯔꯒꯗꯤꯅꯦ ꯅꯥꯇꯩꯆꯔꯨꯀꯣ ꯑꯇꯩ ꯅꯠꯇꯅ ꯅꯨꯄꯥ ꯑꯃ ꯄꯩꯁꯥꯒꯤ ꯗꯤꯂꯤꯡ ꯇꯧꯗꯕ ꯃꯥꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯍꯥꯛ ꯃꯁꯥꯖ ꯄꯥꯔꯂꯔꯗ ꯆꯠꯂꯤꯅꯦ ꯀꯩꯗꯧꯕ ꯆꯠꯂꯤꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯁꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯔꯕꯤꯁꯨ ꯗꯤꯄꯛꯀꯤ ꯍꯣꯇꯦꯜꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯗꯤꯄꯛꯇ ꯌꯥꯝꯅ ꯏꯔꯣꯇꯤꯛ ꯑꯣꯏꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯕꯇꯕꯨ ꯗꯤꯄꯛ ꯌꯥꯝꯅ ꯍꯩꯅꯗꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯊꯛꯄ ꯆꯥꯕ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯤꯄꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯄꯩꯁꯥ ꯄꯤꯕ ꯃꯇꯝ ꯑꯗꯨꯗ ꯗꯤꯄꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯝꯃꯤ ꯇꯧꯕꯇꯕꯨ ꯗꯤꯄꯛ ꯌꯥꯝꯅ ꯍꯩꯅꯗꯅ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯤꯡꯈꯠꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯊꯣꯛꯂꯛꯈꯤ ꯃꯍꯥꯛ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯃꯅꯨꯗ ꯐꯣꯟ ꯇꯧꯏ ꯃꯅꯨꯅ ꯐꯣꯟ ꯄꯥꯏꯈꯠꯂꯤ ꯑꯃꯁꯨꯡ ꯍꯥꯏꯔꯛꯏ ꯀꯃꯥꯏ ꯇꯧꯔꯦ ꯃꯗꯨ ꯁꯣꯔꯕꯤꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯦ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤ ꯅꯠꯇꯦꯗ ꯑꯁꯦꯡꯕ꯭ꯔꯣ ꯐꯖꯅ ꯆꯦꯛ ꯇꯧꯕ꯭ꯔꯅꯦ ꯅꯪꯕꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯜꯂꯨꯕ ꯃꯇꯝꯗ ꯁꯣꯔꯕꯤ ꯁꯥꯎꯗꯨꯅ ꯀꯩꯅꯣ ꯐꯖꯅ ꯆꯦꯛ ꯇꯧꯕ꯭ꯔꯕꯣ ꯑꯩꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯄꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯋꯥꯐꯝ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯤ ꯑꯇꯩꯅꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯗ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯌꯥꯝ ꯌꯦꯡꯅꯤꯡꯕ꯭ꯔꯥ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯂꯧꯊꯣꯔꯛꯀꯦ ꯂꯨꯄꯥ 1,000 ꯈꯛꯇꯅꯤ ꯅꯪꯅ ꯄꯤꯗꯣꯔꯤꯕꯁꯦ ꯂꯥꯛꯑꯣ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯣꯟ ꯀꯛꯊꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯨꯁꯨ ꯁꯣꯔꯕꯤꯁꯤ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯔꯕꯤꯁꯨ ꯃꯍꯥꯛꯄꯨ ꯃꯅꯨꯅ ꯁꯤꯖꯤꯟꯅꯕꯅꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔꯥ ꯆꯤꯟꯊꯔꯛꯀꯦ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯨꯅ ꯁꯣꯔꯕꯤꯗ ꯐꯣꯟ ꯍꯟꯖꯤꯟ ꯇꯧꯏ ꯑꯗꯨꯕꯨ ꯐꯣꯟ ꯄꯥꯏꯈꯠꯈꯤꯗꯦ ꯁꯣꯔꯕꯤꯁꯨ ꯃꯍꯥꯛꯀꯤ ꯗꯤꯂꯔꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝꯒ ꯒꯥꯔꯤ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯗꯤꯂꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯔꯕꯤ ꯅꯪꯁꯤ ꯃꯤꯒ ꯂꯣꯏꯅꯕ ꯃꯇꯝꯗ ꯀꯁꯇꯃꯔꯁꯤꯡꯅ ꯅꯪꯒꯤꯗꯃꯛꯇ ꯀꯝꯄ꯭ꯂꯦꯟ ꯌꯥꯝꯅ ꯂꯥꯛꯏ ꯅꯪ ꯐꯖꯅ ꯊꯕꯛ ꯑꯗꯨ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯊꯣꯛꯑꯣ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯣꯔꯕꯤꯗꯤ ꯃꯅꯨꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤꯅ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯀꯁꯇꯃꯔ ꯑꯦꯇꯦꯟ ꯇꯧꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯀꯁꯇꯃꯔꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯗꯕꯅꯤ ꯃꯗꯨꯒꯤ ꯂꯤꯁꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯄ꯭ꯔꯤꯌꯥꯒꯤ ꯃꯌꯨꯝꯗ ꯃꯤ ꯈꯔ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯊꯣꯡ ꯑꯗꯨ ꯅꯝꯈꯥꯏꯗꯨꯅ ꯆꯪꯉꯛꯈꯤ
ꯃꯈꯣꯏꯅꯗꯤ ꯗꯤꯄꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯗꯤꯄꯛ ꯂꯩꯇꯦ ꯍꯥꯏꯕꯗꯒꯤ ꯏꯃꯨꯡꯗ ꯆꯪꯉꯛꯄꯅꯤ ꯑꯃꯁꯨꯡ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯂꯣꯏꯅ ꯂꯪꯈꯥꯏꯔꯛꯏ ꯃꯈꯣꯏꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯥꯏꯔꯝꯂꯤꯕꯁꯤ ꯑꯩꯒꯤ ꯄꯩꯁꯥ ꯑꯗꯨ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯅ ꯑꯇꯩ ꯆꯥꯔꯣꯏ ꯃꯁꯤ ꯂꯥꯁ ꯋꯥꯔꯅꯤꯡꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯅꯨꯡꯗꯁꯨ ꯇ꯭ꯔꯦꯟꯒꯤ ꯕꯣꯒꯤ ꯑꯗꯨꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯌꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯃꯁꯨꯡ ꯄ꯭ꯔꯤꯌꯥꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯅꯨꯁꯨ ꯑꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯍꯥꯛ ꯇ꯭ꯔꯦꯟꯒꯤ ꯕꯣꯒꯤ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯐꯨꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡ ꯑꯗꯨ ꯀꯥꯟꯊꯣꯔꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯥ ꯃꯈꯣꯡ ꯀꯥꯟꯊꯣꯛꯄ ꯉꯝꯈꯤꯗꯦ ꯃꯥ ꯇꯨꯃꯤꯟꯅ ꯈꯪꯖꯕ ꯇꯥꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯌꯨꯝꯒꯤ ꯃꯊꯛ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯁꯨ ꯍꯦꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯅꯨꯁꯨ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯆꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯁꯥ ꯃꯊꯟꯇ ꯀꯞꯆꯗꯨꯅ ꯂꯩꯈꯤ ꯑꯅꯤꯃꯛ ꯇꯥꯟ ꯆꯥꯅ ꯆꯞ ꯃꯥꯟꯅꯅ ꯀꯞꯃꯤꯟꯅꯔꯝꯃꯤ ꯃꯅꯨꯅ ꯈꯜꯂꯤ ꯗꯤꯄꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯕꯨ ꯌꯥꯝꯅ ꯑꯣꯜꯂꯦ ꯃꯍꯥꯛꯀꯤ ꯄ꯭ꯔꯤꯌꯥꯁꯤꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯗꯤꯄꯛ ꯑꯁꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐ ꯑꯗꯨꯗꯒꯤ ꯗꯤꯄꯛꯄꯨ ꯁꯦꯠꯇꯣꯛꯇꯨꯅ ꯍꯨꯟꯗꯣꯛꯈꯤ ꯃꯅꯨꯁꯨ ꯗꯤꯄꯛꯀꯤ ꯍꯣꯇꯦꯜꯗ ꯂꯥꯛꯇꯨꯅ ꯆꯥꯛ ꯆꯥꯏ ꯑꯃꯁꯨꯡ ꯃꯍꯥꯛꯇꯤ ꯗꯤꯄꯛꯄꯨ ꯍꯥꯠꯀꯦ ꯈꯜꯂꯤꯕꯅꯤꯅ ꯗꯤꯄꯛꯀꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯨ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯍꯣꯇꯦꯜ ꯑꯗꯨꯗ ꯀꯅꯥꯝꯇ ꯂꯥꯛꯇ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯊꯛꯁꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯌꯨ ꯊꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯊꯣꯡ ꯊꯤꯜꯂꯛꯈꯤ ꯅꯪꯒꯤ ꯐꯤꯁ ꯐ꯭ꯔꯥꯏ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯗꯤꯄꯛꯁꯨ ꯊꯣꯡ ꯍꯥꯡꯇꯣꯛꯇꯨꯅ ꯃꯅꯨꯒꯤꯗꯃꯛꯇ ꯐꯤꯁ ꯐ꯭ꯔꯥꯏ ꯑꯗꯨ ꯂꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯄꯛꯅ ꯊꯛꯀꯗꯕ ꯌꯨꯒꯤ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯨ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯗꯨꯒꯤ ꯗꯤꯄꯛꯁꯨ ꯆꯥꯌꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯦꯕꯜ ꯑꯗꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯆꯥꯅꯅ ꯈꯜꯂꯝꯗꯣꯏꯁꯤ ꯑꯩ ꯏꯁꯥꯒꯤ ꯍꯣꯇꯦꯜ ꯂꯩꯅ ꯑꯇꯣꯞꯄ ꯍꯣꯇꯦꯜꯗꯒꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯐꯤꯁ ꯐ꯭ꯔꯥꯏ ꯑꯁꯤ ꯂꯧꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯅꯨꯅ ꯃꯗꯨꯒꯤꯗꯤ ꯒ꯭ꯂꯥꯁ ꯑꯗꯨ ꯏꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯃꯤꯒꯤ ꯃꯥꯏꯟ ꯔꯤꯗꯤꯡ ꯇꯧꯕꯒꯁꯤ ꯌꯥꯝꯅ ꯍꯩꯅꯦ ꯃꯗꯨꯒꯤ ꯗꯤꯄꯛꯅ ꯆꯥꯅꯕ ꯑꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯁꯦ ꯆꯥꯕꯤꯔꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯍꯣꯇꯦꯜꯗꯒꯤ ꯂꯧꯔꯛꯄꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜꯗ ꯆꯪꯕ ꯇꯥꯔꯒꯗꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯇꯦꯕꯜꯒ ꯐꯪꯉꯣꯏ ꯃꯍꯥꯛ ꯑꯩꯒꯁꯤ ꯆꯞ ꯃꯥꯟꯅꯅ ꯍꯣꯇꯦꯜ ꯑꯁꯤ ꯍꯥꯡꯃꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯒ ꯀꯣꯚꯤꯗꯀꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯍꯣꯇꯦꯜ ꯑꯁꯤꯅ ꯃꯤ ꯀꯅꯥꯝꯇ ꯆꯪꯕꯤꯔꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜꯗꯗꯤ ꯃꯤ ꯌꯥꯝꯅ ꯆꯪꯉꯤ ꯑꯩ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯀꯜꯂꯛꯄꯗꯤ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯒꯤ ꯉꯥ ꯊꯣꯡꯕꯁꯤ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯂꯝꯃꯤ ꯑꯔꯥꯞ ꯑꯔꯥꯞꯄ ꯃꯤꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯆꯥꯛ ꯆꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝ ꯑꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯝꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜꯗꯤ ꯑꯗꯨꯃꯛ ꯃꯤ ꯆꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯄꯣꯠ ꯌꯥꯝꯅ ꯄꯥꯝꯖꯈꯤꯕ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯂꯥꯛꯇꯨꯅ ꯍꯣꯇꯦꯜ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯅꯤꯡꯕ ꯑꯗꯨꯅꯤ ꯍꯣꯇꯦꯜ ꯑꯁꯤ ꯅꯤꯡꯊꯤꯅ ꯆꯂꯥꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡꯅ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯀꯨꯀꯔ ꯈꯣꯡꯉꯛꯄꯒꯤ ꯃꯈꯣꯟ ꯀꯁꯇꯃꯔꯁꯤꯡꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯃꯗꯨꯒꯤ ꯗꯤꯄꯛꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤ ꯗꯤꯄꯛꯁꯨ ꯀꯞꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯧꯒꯠꯂꯛꯈꯤ ꯑꯃꯁꯨꯡ ꯍꯥꯏꯔꯛꯏ ꯑꯩꯅꯅꯦ ꯄꯥꯝꯗꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜꯗ ꯍꯦꯛꯇ ꯎꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯉꯣꯟꯗ ꯀꯜꯂꯛꯄꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯃꯤꯕꯨꯗꯤ ꯐꯩ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯅ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯀꯌꯥꯗ ꯍꯔꯥꯎꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯂꯩꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯨꯁꯨ ꯍꯨ ꯌꯥꯎꯔꯕ ꯒ꯭ꯂꯥꯁ ꯑꯗꯨ ꯑꯃꯨꯛ ꯂꯧꯁꯤꯜꯂꯝꯃꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯊꯝꯕꯗꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯊꯣꯛꯂꯤꯕꯅꯣ ꯈꯪꯂꯣꯏꯗ ꯁꯥꯔ ꯃꯌꯥꯝꯅꯗꯤ ꯍꯥꯏꯅꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯑꯁꯤ ꯏꯁꯥꯅ ꯁꯦꯝꯖꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨ ꯃꯁꯤ ꯑꯔꯥꯟꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯅꯨꯅ ꯍꯥꯏꯔꯛꯏ ꯑꯋꯥꯕ ꯈꯪꯕꯒꯤ ꯍꯩꯅꯕꯤꯁꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯂꯥꯛꯇꯣꯔꯤꯕꯅꯣ ꯃꯁꯤꯒꯤ ꯍꯣꯇꯦꯜ ꯑꯁꯤ ꯂꯣꯟꯁꯤꯜꯂꯨ ꯌꯥꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯍꯣꯇꯦꯜ ꯑꯅꯧꯕ ꯑꯃ ꯍꯥꯡꯉꯨ ꯃꯗꯨꯒꯤꯗꯤ ꯄꯣꯠꯅꯔꯤ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛ ꯅꯠꯇꯦꯗ ꯁꯥꯔ ꯑꯩ ꯂꯨꯄꯥ ꯂꯥꯛ 85,000ꯅꯤ ꯃꯤꯒꯤ ꯇꯣꯜꯂꯤꯕꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯁꯂꯥꯛ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯋꯥꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯍꯨ ꯆꯥꯔꯒ ꯁꯤꯖꯁꯤꯔꯥ ꯍꯥꯏꯕ ꯐꯥꯎ ꯈꯟꯕ ꯌꯥꯎꯈ꯭ꯔꯕꯅꯤ ꯈꯪꯂꯤꯗ ꯗꯥꯎ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯗꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯩ ꯑꯣꯏꯔꯦ ꯃꯗꯨꯅ ꯃꯅꯨꯡ ꯍꯥꯏꯔꯤ ꯗꯥꯎ ꯌꯥꯗꯤ ꯂꯥꯏꯕꯛꯇ ꯊꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯁꯨꯅꯤꯡꯗꯕ ꯃꯤꯅ ꯇꯧꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯊꯕꯛ ꯁꯨꯅꯤꯡꯕ ꯃꯤꯅꯗꯤ ꯂꯥꯏꯕꯛ ꯑꯃꯁꯨꯡ ꯗꯥꯎꯒꯤ ꯋꯥꯈꯜꯂꯣꯟ ꯀꯔꯤꯝꯇ ꯈꯟꯗꯕꯅꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯁꯦ ꯅꯪꯁꯨ ꯅꯨꯡꯉꯥꯏꯖꯔꯛꯆꯅꯤꯗ ꯑꯗꯨꯒ ꯂꯥꯛꯑꯣ ꯊꯛꯁꯤꯜꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯝꯃꯤ ꯃꯅꯨꯅ ꯃꯍꯥꯛꯅ ꯊꯛꯀꯗꯕ ꯒ꯭ꯂꯥꯁ ꯑꯗꯨ ꯗꯤꯄꯛꯇ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯅ ꯍꯨ ꯌꯥꯎꯔꯕ ꯒ꯭ꯂꯥꯁ ꯑꯗꯨ ꯁꯣꯏꯕ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯩꯗꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯗꯤꯄꯛꯁꯨ ꯑꯩ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯔꯨꯔꯒꯦ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯍꯧꯒꯠꯂꯗꯨꯅ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯕ ꯆꯠꯂꯝꯃꯤ ꯃꯗꯨꯒꯤ ꯃꯅꯨꯁꯨ ꯇꯣꯛꯄ ꯂꯥꯛꯐꯝ ꯈꯪꯉꯝꯗꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕꯁꯤ ꯄ꯭ꯔꯤꯌꯥꯅ ꯋꯥꯕꯒꯤ ꯃꯔꯝ ꯑꯁꯤ ꯗꯤꯄꯛꯅꯗꯤ ꯅꯠꯇꯦ ꯗꯤꯄꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯗꯤꯄꯛꯀꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛꯁꯤ ꯃꯃꯥꯟꯅꯕ ꯄ꯭ꯔꯀꯥꯁ ꯇꯝꯃꯤ ꯃꯗꯨꯒꯤ ꯃꯅꯨꯡ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯇꯣꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯤꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯁꯨ ꯆꯍꯤ 40ꯃꯨꯛꯇꯤ ꯊꯕꯛ ꯁꯨꯗꯕ ꯌꯥꯔꯔꯣꯏ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯄꯤ ꯇꯥꯔꯒ ꯍꯥꯏꯔꯛꯏ ꯚꯥꯏ ꯑꯍꯣꯡꯕꯁꯤ ꯀꯔꯤꯝꯇ ꯂꯩꯇꯦꯗ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗꯒꯤ ꯍꯧꯔꯛꯄ ꯐꯤꯕꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ
फिल्म मदद अमुक ताबा है बदोले मान हरिंग बसे मतम अमदसु पैसागी हकतकी माउ जेल लेखिबनी अदुगा हौजिक महा पैसागी हकतकी अमुक मथा साबा है बदोले है रखी मदिले प्रकाश नायले सेंदो जरेबा गांगु सिंगदना महापुदी लेमना थारोय अदुगा माकी नुपीदुनसु माकी नुपाजिदी लेमना थारोय अदुगा नंगना मु प्रियाबुसु लेमना थारोदिरुबे नत्रो अदुगा यामना नोनिंबा हाइतरगदे अइनाबुसु नंगु लेमना थारोदिरुबनी मदिले प्रकाश नायले मनो खंगलेदा कलाइदनो मलु तोरसी अदुदुगा मखोयि पैसासिंग अदु सिंदोपिख्रसि अदुगा खैनि जेल चंख्रसि आइसु गाइ सम थौदुन लेबसे तनबम याखले मदिले माना मु मनुदो ओनसला घरे नंसु ममं थकि मतमदा जेल चंगुरिबदो पैसागी हकतै चंगनत्रो अदुगा पैसासु फंगदबा वफम मरुतरब मतमदा मनु बखलम लाखि हाबिदि माकी पैसासिंग अदु माक लौद्रि हाबसि माक कोन निसिंगखि अदु हनति जेल चंगतरगदि पैसा परग चंगचि हायदुना प्रकाश मनु धरमे असम तौदन मनुसु बिजनेसमैन संग्रे गोंदागे ऑफिस लालमे ऑफिस लाप मतमदा संग्रे गोंदागे एम्पायर से हौजिति माकी मचानपा प्रीतमना लोइन चलादिरोदरमे अमसुंग माकी ममालसु ऑफिस कामिनल तुना लांगनामे संग्रे गोंदागी नुपीदु लाप मतमदुरा मनुसु मेदाम हाइदुना चंचलै तौबदबो मचानपा अमसुंग संग्रे गोंदागी नुपीदुना मनुबु उरबा मतमदा मखोयदा सातावा तारे हाइदुना मनुबु सनदबिदा मखोय ऑफिस मनुंग चंगखि सोमनाकन मनुना मेदाम हाइदुना कोइलाव लौदुना लेजरमे मदिगी ऑफिस अदुगी सेक्युरिटी अमसुंग स्टाफ सिंग अदुना मनु मफम मदुरा वाहंगपोंग तौदुन लेमी अमसुंग मनुना हारिबसे मतम अमदा आई मफम मसिदा थबक तौरमनी मेदाम ओमदा कोथोपिरा आई वरि सनागे हाइदुना हेरे मुदुदगी मखोय सेक्युरिटी हेड अदुना प्रभुदा वकितोगिदा पाव फमदरमे अमसुंग मफम मसिदा मनु कोबनु पामलै मा मफम मसिदा थबक तौरमे हाइदुना हाय मेदाम उनजगे हाय आई चंगल औला हाइदुना हंगपम मतमदुदा प्रभुना आइदि मनु कोब मिसगमता खंगदे मफम मदुरा यामना थुन तांथोको हाइदुना रखे वफम तरब मतमदा सोमनाकंदा मनुदी यामना ngakpa हाइबदो के अमसुंग थोलिबा थौलुसिंग असि प्रभुना थोनमनि हाबसे महक मफम मदुरा ज्ञान ताबा ngamखे मदिगि मनुना फैफै नंग खंगनिदना हाइदुना महक सिंगदुन लेके अमसुंग मचानुपागा लोइनना ममादो गारि तोंदुना ऑफिस लाप मतमदुरा ऑफिस की ममाना महक थतखे मतोबुदुरा सोमनाकंदा ममादुरि यामना पखलमे मदिगि गारिदु खामे मतमदुरा मचानुपादुना मनुबु महकि मनाक्ता कौशले अमसुंग महकि खुदांग गारिदु पिरमे मदिगि प्रीतमनारे मसि गारिसि यामना तांगमनि अदुगा अमुहना इमांग लेकुन हाइमदना मखोय ऑफिस मनुंग चंगखि मदिगि गारिदु पुरक्तुना प्रकाश पिरमे अमसुंग मानाइले आइना मखोयगिदमक्ता सही तरा मांगखिबदो जेल लेखिबदो मदुगी मनावने नि मसि गारिसि पिरगलेबसे मदिगि प्रकाशना मखोयसिदे महापापि ngakतनि फत्तबंग मी ngakतनि परसे कंदु खलोनु यारे अदुगा गारिसे ने मफम मते योनबिदमक्ता सिलगे हाइदुना रखि असुम तौदना प्रकाशना मनुबु मफम मते पुदुन लागलमे अमसुंग मखोयनि असुमसुंग काकलप मतमदुदा प्रकाशना यारे चलो मधुर मनुना कदोबो यरोगे नंग चला चारिजना मदिगि मखोयनि हाथु थोके तौब तंजादुना मफम मदुदा जेल थेनखिबा गैंग लीडर सोमादु थेनरमे सोमासु मफम मदुदा मा जेलदगी थोलक्तुना लाखिबने मदिगि सोमाना मनु नंदि जेलदगी करम कादगी लालिबा मधुर मनुसु ngakna yengduna leme मदिगि प्रकाश महाबो चला चाइदुना चिंगबो मतमदुदा आई ngaइखुने नंगबो मागा योना दबसि कोइसु कोइरेदना सही क्यामरुम फाले मदिगि मफम मदुरेबा काली कौरिबना पादुना मनु नंगसिदि हुजिक पुरा गुलाब जामुन मालेने मदिगि सोमाना तुमि लेओ आइना ख्वाइदिगा लेबसे आई मंगोन लमन खुंगनी हाबगा असि लोइना कावरेने जेलगी मपांगी पुंसिसि यामना फत्तबा पुंसि हाबदो ओइबनिदा अदो नंग मफम चिरकदबा लालिबनो मदांग असिदा अखोइना माकी मनाकोंदा हियरिंग एड अमा यावबगी मोंगसिसु उबा फंगी जेलदा मनुना माकी मनाकोंगदो थुगाइदुना मनाकोंगदो पंगनखिबनी ओ सिदा लेरिबा सेल असिदगी पैसा पुबा लालिब्रो परिने नंगना पैसा पुगेदो एंगोने पुबसु याने अदुगा इंटरेस्ट याम हापिरोइदा वफम मनु तरब मतमना सोमनाकना प्रकाशना महबो चिंगथोक्तुना पुदुना लाखे पैसा पियुना अमदसु हाइदुना अदु जरगदि पिबिगनिदना हाइदुना यामना कलिम कथाइनि बि मोंगदरा सोमनाकना मनुदी इ याम काबा हाइबदो वइखे मदिगि सोमनाकना सोमासु महकि मिसिंग अदुगा लांगमिनदुना लेरमे अमसु महकि हियरिंग एड अदु लोथोलेदुना मफम मदुरा लांगि सैबसिंग अदु तादबि मोंगदु उरुबा मतना महा मनुदा लमन खुमदगी हाइदुना लेपखे मदिगि प्रकाशना घरि दुबु यथोलेदुना महाना मनुगी मनक्ता लालमे मनुसु सोमनाकना पैसा कन्ना थिरमे मदिगि सोमनाकना प्रकाशना मिंचेल अकाइबदुदगी प्रियागी मयुमदु येंगामे अमसुंग मांगना हरे नंगना पैसागी अरेंजमेंट गा तौदुन तौरिबसिबो कनागुम मिसगमना खंगबा तारगदि नंग असि मो फजना तोतख्रनि हे नंग फुब खतनतना मखोइना अइबसु यावना तोत्रिबनिने पैसादो फजना थिरबरा लुपा लाख 9 फारमगनि चुमब्रियो मदु मनुना चुम्मे हाइदुना रखे अतय अवरप सिनबम संगद्रि नंगोंदा लेसु लेति अदुगा मदुना कमाइना अरेंज तौद्रिबा अदुगा नंगी दुबईदा खंगना चनबले हाइबदुना कमाइ तौबा
ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ ꯃꯥꯅ ꯗꯨꯕꯥꯏꯗꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯍꯥꯏꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯄ꯭ꯔꯀꯥꯁꯄꯨ ꯁꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯗꯨꯕꯥꯏꯗꯒꯤ ꯃꯤ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯤꯄꯛꯀ ꯎꯅꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯀꯥꯁꯄꯨ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯄ꯭ꯔꯀꯥꯁꯅꯗꯤ ꯑꯩ ꯉꯝꯖꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯕꯤꯅꯣꯗꯄꯨ ꯈꯪꯍꯜꯂꯝꯃꯤ ꯕꯤꯅꯣꯗꯁꯨ ꯃꯐꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯤꯡꯁꯦꯜ ꯑꯀꯥꯏꯕꯗꯨꯗꯒꯤ ꯃꯆꯦꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯦꯡꯉꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯆꯦꯒꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯀꯨꯞꯁꯤꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯏ ꯀꯥꯈꯤ ꯃꯗꯨꯒꯤ ꯕꯤꯅꯣꯗꯅ ꯁꯥꯎꯗꯨꯅ ꯅꯪꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯍꯥꯟꯅ ꯁꯨꯡꯌꯥ ꯌꯥꯔꯝꯃꯣꯏꯗꯕꯅꯤ ꯅꯪꯁꯨ ꯅꯪꯒꯤ ꯂꯥꯏꯟ ꯀ꯭ꯔꯣꯁ ꯇꯧꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤ ꯕꯤꯅꯣꯗ ꯑꯝꯇ ꯇꯞꯊꯈꯣ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯅꯍꯥꯟ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯪꯅ ꯀꯥꯎꯔꯕ꯭ꯔꯣ ꯁꯦꯟꯗꯣꯏ ꯑꯃꯒꯤ ꯃꯊꯛꯇ ꯁꯦꯟꯗꯣꯏ ꯑꯃꯃꯨꯛ ꯀꯥꯔꯦ ꯑꯗꯨꯒ ꯄꯩꯁꯥꯁꯤ ꯀꯗꯥꯏ ꯌꯧꯔꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯃꯛꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯗꯤꯄꯛꯀ ꯎꯅꯕ ꯃꯇꯝꯗ ꯑꯩ ꯊꯣꯛꯂꯛꯑꯣꯏ ꯆꯨꯝꯅꯇꯒꯤ ꯄ꯭ꯔꯀꯥꯁꯀ ꯗꯤꯄꯛꯀꯁꯨ ꯋꯥꯔꯤ ꯁꯥꯟꯅꯖꯔꯁꯅꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯀꯥꯁꯁꯨ ꯃꯊꯥ ꯁꯥꯗꯨꯅ ꯅꯪ ꯄ꯭ꯔꯀꯥꯁ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯝ ꯂꯩꯖꯔꯝꯃꯣꯏꯅꯦ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯕꯒꯤꯗꯃꯛꯇ ꯕꯤꯅꯣꯗꯅ ꯃꯍꯥꯛꯄꯨ ꯊꯦꯝꯈꯤ ꯑꯃꯁꯨꯡ ꯕꯤꯅꯣꯗꯁꯨ ꯃꯆꯦ ꯑꯃꯁꯨꯡ ꯃꯕꯥꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤ ꯈꯔꯗꯕꯨ ꯐꯔꯛ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯃꯅꯨꯡꯗ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯤꯅꯣꯗꯁꯨ ꯃꯕꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯝꯃꯤ ꯍꯥꯏꯕꯗꯤ ꯍꯣꯇꯦꯜ ꯑꯃ ꯅꯧꯅ ꯍꯥꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯕꯥꯏꯅ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯤꯕꯣ ꯍꯣꯇꯦꯜ ꯑꯃ ꯍꯥꯡꯕꯒꯁꯤꯕꯨ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯀꯤ ꯇꯥꯏꯞꯇ ꯑꯗꯨꯒ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯁꯨ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯒꯤꯗꯤ ꯕꯤꯅꯣꯗꯅ ꯍꯥꯏꯔꯛꯏ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗ ꯄꯩꯁꯥ ꯃꯥꯡꯉꯦ ꯍꯥꯏꯗꯨꯅꯕꯨ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯇꯧꯕꯁꯤ ꯂꯦꯞꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯇꯥꯡ ꯑꯗꯨꯗ ꯄ꯭ꯔꯤꯌꯥ ꯊꯣꯛꯂꯛꯏ ꯍꯥꯏ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨ ꯀꯩꯒꯤꯅꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯩꯀꯥꯏ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯕ ꯇꯥꯔꯦ ꯃꯗꯨꯒꯤꯗꯤ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯃꯄꯥꯅꯨꯄꯥꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯏꯃꯨꯡꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯅꯤ ꯑꯩꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯀꯅꯥꯝꯇ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯗꯨꯗ ꯄ꯭ꯔꯤꯌꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯂꯦꯝꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯃꯥꯃ ꯀꯩ ꯍꯥꯏꯗꯣꯔꯤꯕꯅꯣ ꯑꯩ ꯂꯩꯁꯤꯗꯤ ꯑꯩ ꯇꯥꯒꯦ ꯌꯦꯡꯉꯨ ꯑꯩ ꯏꯌꯥꯅꯨꯄꯥꯁꯤ ꯌꯥꯝꯅ ꯁꯤꯡꯗ꯭ꯔꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯄ꯭ꯔꯤꯌꯥꯅ ꯃꯈꯣꯏ ꯑꯁꯤꯕꯨ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤꯕꯨ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯏꯆꯦ ꯅꯪꯕꯨ ꯑꯩꯕꯨ ꯈꯪꯕꯒꯤ ꯍꯥꯏꯔꯤꯕꯅꯤꯅꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈꯪꯂꯕ ꯇꯥꯔꯒꯗꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯈꯣꯏꯗ ꯍꯥꯏꯒꯗ꯭ꯔꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯏꯟꯚꯦꯁꯠ ꯇꯧꯗ꯭ꯔꯤꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯐꯕ ꯃꯤꯅꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯒ ꯂꯩ ꯃꯗꯨꯒꯤꯗꯤ ꯗꯤꯄꯛꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯊꯥꯗꯔꯤꯕꯅꯤꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯉꯩ ꯇꯧꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯇ꯭ꯔꯤꯕꯅꯤꯅꯦ ꯃꯗꯨꯒꯤꯗꯤ ꯃꯆꯦꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯚꯥꯏ ꯃꯈꯣꯏ ꯑꯁꯤ ꯗꯨꯕꯥꯏꯗꯒꯤ ꯂꯥꯛꯄ ꯀꯥꯡꯕꯨꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯨꯝꯅꯇꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯏꯟꯚꯦꯁꯠ ꯇꯧꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯃꯈꯣꯏꯅ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯑꯣꯏ ꯁꯨꯝꯅꯇꯒꯤ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄ꯭ꯔꯣꯐꯤꯠꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯁꯤꯌꯔ ꯈꯔ ꯂꯧꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯏꯚꯥꯏ ꯅꯪ ꯗꯥꯏꯔꯦꯛ ꯃꯍꯥꯛꯀ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯑꯗꯨꯒ ꯂꯣꯏꯅ ꯃꯉꯣꯟꯗ ꯍꯪꯕ ꯌꯥꯕ ꯍꯪꯂꯣ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯥꯔꯒꯗꯤ ꯊꯕꯛ ꯑꯁꯤ ꯇꯧꯊꯣꯛꯑꯁꯨ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯄꯄꯥ ꯃꯃꯥꯅ ꯑꯗꯨ ꯊꯕꯛꯇꯨ ꯇꯧꯔꯣꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯏꯗꯨꯅ ꯐꯔꯦ ꯑꯗꯣ ꯃꯈꯣꯏ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯤꯅꯣꯗꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨ ꯆꯠꯂꯗꯨꯅ ꯎꯅꯔꯨꯗꯣꯔꯤꯕꯅꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯀꯩꯅꯣ ꯗꯨꯕꯥꯏ ꯆꯠꯇꯣꯔꯤꯕ꯭ꯔꯣ ꯅꯠꯇꯦꯗ ꯃꯦꯡꯒ꯭ꯂꯣꯔ ꯆꯠꯂꯒ ꯎꯅꯕꯒꯤ ꯋꯥꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯦꯡꯒ꯭ꯂꯣꯔꯗ ꯃꯈꯣꯏꯕꯨ ꯀꯧꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯦꯡꯒ꯭ꯂꯣꯔꯗ ꯁꯃꯨꯗ꯭ꯔ ꯂꯩꯕꯗꯨꯕꯨ ꯃꯅꯨꯡꯗ ꯄ꯭ꯔꯤꯌꯥꯗ ꯎꯍꯟꯅꯤꯡꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯧꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯡꯒ꯭ꯂꯣꯔꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯄ꯭ꯔꯀꯥꯁꯁꯨ ꯃꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯥꯅ ꯃꯅꯨꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯤ ꯃꯅꯨ ꯑꯩ ꯃꯁꯤ ꯉꯝꯃꯣꯏꯃꯤ ꯑꯩ ꯑꯦꯛꯇꯤꯡ ꯇꯧꯕ ꯍꯩꯇꯦꯃꯤ ꯌꯥꯔꯦ ꯃꯇꯝ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯆꯠꯍꯧꯔꯁꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯅꯨꯅ ꯍꯥꯏꯔꯤ ꯅꯪꯕꯨ ꯑꯩꯒꯤꯗꯃꯛꯇ ꯃꯤꯒꯤ ꯃꯌꯨꯝ ꯂꯨꯠ ꯇꯧꯔꯨꯁꯤꯒꯅ ꯌꯥꯝꯅ ꯍꯥꯏꯈꯤꯕ ꯇꯥꯏꯅꯦ ꯃꯗꯨꯒ ꯌꯦꯡꯅꯔꯨꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯗ꯭ꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯀꯩꯁꯨ ꯂꯩꯕ ꯊꯕꯛꯁꯨ ꯅꯠꯇꯅ ꯌꯥꯔꯦ ꯆꯠꯂꯨꯁꯤꯔ ꯃꯈꯣꯏꯁꯨ ꯂꯥꯛꯑꯝꯃꯅꯤ ꯋꯥꯐꯝꯁꯦ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯒꯤ ꯄ꯭ꯔꯀꯥꯁꯅ ꯍꯥꯏꯖꯔꯝꯃꯤꯁꯤꯅ ꯑꯩꯅ ꯉꯥꯡꯈꯤꯕ ꯋꯥꯗꯨꯕꯨ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯔꯝꯃꯤꯗꯨꯅ ꯀꯔꯤꯒꯤ ꯃꯗꯨꯒꯤꯗꯤ ꯕꯤꯅꯣꯗ ꯑꯃꯁꯨꯡ ꯗꯤꯄꯛ ꯄ꯭ꯔꯀꯥꯁ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯄ꯭ꯔꯀꯥꯁꯁꯤ ꯗꯨꯕꯥꯏꯗꯒꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯄ꯭ꯔꯀꯥꯁ ꯀꯧꯋꯦ ꯍꯥꯏꯗꯨꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯀꯥꯁꯅ ꯋꯥꯈꯜ ꯍꯥꯏꯔꯞ ꯈꯜꯂꯤ ꯑꯃꯁꯨꯡ ꯀꯔꯤꯕ ꯆꯍꯤ ꯑꯅꯤꯕ ꯐꯔꯦ ꯑꯗꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯩ ꯂꯣꯏꯅ ꯌꯥꯔꯒꯦ ꯅꯈꯣꯏꯒꯤ ꯇꯥꯔꯝꯁ ꯑꯦꯟ ꯀꯟꯗꯤꯁꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯥꯔꯦ ꯁꯦ ꯃꯁꯤꯅ ꯅꯪꯒꯤ ꯑꯦꯗꯚꯥꯟꯁꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯔꯟ ꯇꯧꯒꯗꯕꯅꯤꯀꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯗꯤꯄꯛꯅꯁꯨ ꯍꯣꯏ ꯐꯖꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯍꯜꯂꯝꯃꯤ ꯑꯃꯁꯨꯡ ꯄ꯭ꯔꯀꯥꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯕꯦꯂꯦꯟꯁ ꯑꯦꯃꯥꯎꯟꯁꯤꯡ ꯑꯗꯨ ꯑꯋꯥꯠꯄ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯊꯕꯛ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯄ꯭ꯔꯤꯌꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯨꯡꯗꯁꯨ ꯂꯥꯞꯅ ꯌꯦꯡꯖꯔꯤꯕꯅꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯈꯣꯡꯗ ꯌꯩꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯌꯥꯝꯅ ꯍꯔꯥꯎꯖꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯀꯤ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯈꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯁꯤꯡꯅ ꯃꯈꯣꯏꯅ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯥꯝꯊꯣꯛꯏ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯈꯤ ꯇꯧꯕꯇꯕꯨ ꯄ꯭ꯔꯤꯌꯥꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯠꯂꯤꯕꯁꯤ ꯍꯧꯖꯤꯛ ꯃꯅꯨꯗꯤ ꯅꯠꯇ꯭ꯔꯦ ꯄ꯭ꯔꯤꯌꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯄ꯭ꯔꯤꯌꯥ ꯑꯃꯁꯨꯡ ꯗꯤꯄꯛꯀꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯣꯉꯥꯟ ꯁꯒꯥꯏꯈꯤꯕꯗꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯅꯞꯁꯤꯟꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ
ꯐꯖꯅ ꯁꯦꯝꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯗꯤꯄꯛꯁꯨ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯂꯥꯛꯇꯕꯅꯤꯅ ꯃꯆꯥꯅꯨꯄꯥꯒꯤ ꯑꯄꯥꯝꯕ ꯊꯨꯡꯅꯕꯒꯤꯗꯃꯛꯇ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯥꯏꯀꯜ ꯑꯃ ꯂꯩꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯨꯁꯨ ꯂꯥꯞꯅ ꯌꯦꯡꯖꯔꯝꯃꯤꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯤꯄꯛ ꯑꯃꯁꯨꯡ ꯄ꯭ꯔꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯃꯅꯨ ꯑꯁꯤꯅ ꯒꯥꯔꯖꯤꯌꯟ ꯑꯦꯟꯖꯦꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯗꯨꯒꯤ ꯃꯊꯪꯒꯤ ꯁꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯨꯔꯕꯤꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯐꯤ ꯁꯨꯗꯨꯅ ꯐꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯅꯨꯅ ꯐꯣꯟ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯅꯨꯗ ꯋꯥꯔꯧꯔꯤꯕꯅꯤꯅ ꯃꯍꯥꯛ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯈꯤꯗꯦ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯨꯅꯁꯨ ꯃꯉꯣꯟꯗ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯁꯨꯡꯄꯥꯏ ꯄꯥꯏꯈꯤꯗꯦ ꯃꯅꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯉꯝꯗꯦ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯁꯨꯔꯕꯤꯅ ꯂꯥꯛꯄ ꯉꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯨꯔꯕꯤꯒꯤ ꯂꯝꯕꯤꯗ ꯇꯠꯇꯨꯅ ꯂꯩꯔꯝꯃꯤ ꯁꯨꯔꯕꯤꯁꯨ ꯃꯍꯥꯛ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯗꯤꯂꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ ꯁꯨꯔꯕꯤꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯁꯨꯔꯕꯤꯒꯤ ꯂꯝꯕꯤꯗ ꯃꯅꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯅꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯅꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯅꯪꯕꯨ ꯌꯥꯝꯅ ꯁꯥꯎꯍꯟꯈ꯭ꯔ ꯃꯥꯜꯂꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯨꯔꯕꯤꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯅꯠꯇꯦꯗ ꯈꯤꯇꯪꯗꯅꯤ ꯃꯗꯨ ꯃꯅꯨꯅ ꯀꯥꯡ ꯑꯃꯨꯛꯀꯤ ꯆꯥꯡꯂꯣ ꯅꯠꯇꯦꯗ ꯑꯗꯒꯤꯗꯤ ꯈꯔ ꯆꯥꯎꯋꯤ ꯃꯗꯨꯒꯤꯗꯤ ꯁꯨꯔꯕꯤꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨꯁꯨ ꯑꯩꯅ ꯋꯥꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯔꯣꯏꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯅꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯅꯣꯝꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯂꯗꯨꯅ ꯁꯨꯔꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯨꯔꯕꯤꯁꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯃꯅꯨꯗ ꯄꯤꯔꯝꯃꯤ ꯅꯣꯡꯃꯗꯤ ꯄ꯭ꯔꯤꯌꯥꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯐꯝ ꯑꯗꯨꯗ ꯍꯜꯂꯛꯄ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯑꯗꯨꯗ ꯍꯨꯏ ꯁꯥꯊꯤꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯌꯦꯡꯂꯗꯨꯅ ꯈꯣꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯂꯥꯜꯂꯗꯨꯅ ꯆꯠꯄ ꯉꯝꯖꯔꯝꯗꯦ ꯃꯇꯧ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯨꯅꯁꯨ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯃꯥꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯅꯨꯒꯤ ꯅꯝꯕꯔ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯅꯨꯒꯤ ꯅꯝꯕꯔ ꯑꯗꯨ ꯁꯣꯃꯥꯗ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯅꯩꯔꯨꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯅꯣꯛꯁꯜꯂꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯅꯨꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯃꯁꯨꯡ ꯏꯁꯩ ꯁꯛꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯃꯥꯅ ꯍꯥꯏꯔꯛꯏ ꯃꯅꯨ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯅꯪꯒ ꯑꯩꯒ ꯎꯅꯗꯕꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯇꯤꯚꯤꯗ ꯁꯣ ꯑꯃ ꯂꯥꯛꯇꯦꯅꯦ ꯇꯣꯝ ꯑꯦꯟ ꯖꯦꯔꯤ ꯍꯥꯏꯗꯨꯅ ꯀꯥꯔꯇꯨꯟ ꯑꯃ ꯂꯥꯛꯄꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯅꯨꯅ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ ꯃꯗꯨꯒꯤꯗꯤ ꯃꯅꯨꯅ ꯍꯥꯏꯔꯛꯏ ꯅꯅꯥꯀꯣꯡꯗ ꯍꯤꯌꯔꯤꯡ ꯑꯦꯗ ꯑꯗꯨ ꯍꯥꯞꯇꯕ꯭ꯔꯣ ꯑꯩ ꯀꯔꯤꯝꯇ ꯉꯥꯡꯗꯦꯅꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯣꯃꯥꯕꯨ ꯀꯔꯦꯝꯅꯔꯝꯃꯤ ꯈꯔ ꯀꯟꯅ ꯉꯥꯡꯉꯨꯔꯣ ꯍꯥꯏꯗꯨꯅ ꯍꯜꯂꯣ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯏꯁꯩ ꯑꯗꯨ ꯈꯔ ꯂꯩꯈꯠꯂꯨ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯏꯁꯩ ꯉꯥꯡꯗꯨꯅ ꯂꯥꯛꯈꯤ ꯃꯊꯪꯒꯤ ꯁꯦꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯃꯅꯨꯅ ꯍꯨꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯤꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯨꯏ ꯑꯗꯨꯕꯨ ꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯄ꯭ꯔꯤꯌꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯍꯨꯏ ꯑꯗꯨꯅ ꯂꯩꯔꯝꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄ꯭ꯔꯤꯌꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯤꯌꯥꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯨꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯅꯣꯡꯃꯗꯤ ꯃꯅꯨꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯣꯃꯥꯒꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯝꯃꯤ ꯃꯍꯥꯛꯁꯨ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯨꯅ ꯆꯨꯔꯨꯞ ꯆꯝꯁꯤꯟꯗꯨꯅ ꯃꯩꯈꯨ ꯀꯥꯝꯁꯤꯜꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯥꯂꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯑꯗꯨꯃꯛ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯣꯟꯅ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯀꯥꯂꯤꯅ ꯍꯥꯏꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯣꯃꯥꯅ ꯑꯍꯜ ꯑꯃ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯍꯜ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯍꯜ ꯑꯗꯨꯕꯨ ꯐꯥꯔꯛꯄꯒꯤ ꯃꯔꯝ ꯑꯁꯤ ꯑꯍꯜ ꯑꯗꯨꯅ ꯁꯦꯜ ꯄꯨꯈ꯭ꯔꯒ ꯁꯤꯡꯉꯛꯇꯕꯒꯤ ꯑꯃꯁꯨꯡ ꯁꯦꯟꯗꯣꯏ ꯄꯤꯗꯕꯒꯤꯗꯃꯛꯇ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ ꯑꯍꯜ ꯑꯗꯨꯅꯗꯤ ꯀꯣꯟꯅ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯕ ꯆꯠꯂꯤꯕꯅꯣ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯒꯤꯗꯤ ꯁꯨꯝ ꯆꯠꯂꯨꯕꯅꯤ ꯍꯥꯏꯗꯨꯅ ꯀꯥꯂꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯗꯨꯗ ꯁꯣꯃꯥꯟ ꯍꯥꯏꯔꯛꯏ ꯃꯊꯪꯗꯤꯅꯦ ꯃꯅꯨ ꯊꯦꯡꯅꯕ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯗꯥꯟꯁ ꯇꯧꯀꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯥꯂꯤꯁꯨ ꯏꯀꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯃꯥꯅ ꯑꯍꯜ ꯑꯗꯨꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯁꯣꯝꯗꯒꯤ ꯍꯞꯇꯥ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯣꯃꯥꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯆꯍꯤ 19 ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯁꯣꯃꯥ ꯑꯁꯤꯅ ꯅꯨꯄꯥ ꯃꯆꯥꯁꯤꯕꯨ ꯏꯖꯠ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯃꯔꯝꯗꯤ ꯖꯦꯜꯗꯁꯨ ꯃꯍꯥꯛꯅ ꯅꯨꯄꯥ ꯃꯆꯥ ꯀꯌꯥ ꯃꯔꯨꯝꯕꯨ ꯏꯖꯠ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ ꯑꯃꯗꯤ ꯃꯁꯥ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯕꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯀꯥꯂꯤꯁꯨ ꯁꯥꯎꯕꯅ ꯍꯦꯟꯃꯟꯗꯨꯅ ꯃꯅꯨꯕꯨ ꯀꯣꯏꯁꯟ ꯁꯟꯅꯔꯝꯃꯤ ꯃꯅꯨꯁꯨ ꯕꯣꯒꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯄ꯭ꯔꯤꯌꯥꯕꯨ ꯌꯦꯡꯖꯗꯨꯅ ꯂꯩꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯥꯂꯤ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯃꯆꯤꯟꯗ ꯍꯥꯞꯂꯗꯨꯅ ꯑꯥꯏꯁ ꯑꯁꯤ ꯅꯨꯄꯤꯁꯤꯗꯤ ꯄꯣꯠ ꯌꯥꯝ ꯇꯥꯏꯅꯤ ꯃꯅꯨ ꯂꯥꯏꯇꯔ ꯌꯥꯎꯕ꯭ꯔꯥ ꯃꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯅ ꯕꯣꯒꯤ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤꯕꯅꯤ ꯃꯅꯨꯅ ꯃꯍꯥꯛꯄꯨ ꯀꯔꯤꯝꯇ ꯇꯧꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ
ꯌꯥꯝꯅ ꯐꯖꯗꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤꯕꯁꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯅ ꯌꯦꯟꯅꯔꯒ ꯂꯧꯔꯁꯤꯗꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯨꯡꯗ ꯏ ꯀꯥꯞꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯀꯥꯂꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯑꯁꯨꯝ ꯃꯍꯥꯛꯅ ꯀꯥꯂꯤꯕꯨ ꯇꯥꯟꯅꯔꯗꯨꯅ ꯀꯥꯂꯤꯕꯨ ꯍꯥꯠꯇꯣꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯣꯡ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯁꯣꯃꯥꯗ ꯍꯥꯏꯔꯨꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯤꯌꯥ ꯑꯁꯤ ꯍꯤꯡꯐꯝ ꯂꯥꯛꯐꯝ ꯈꯪꯉꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯀꯥꯂꯤꯕꯨ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯀꯥꯂꯤ ꯁꯣꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯁꯣꯃꯥ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅꯁꯨ ꯀꯥꯂꯤꯕꯨ ꯌꯥꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯃꯥꯒꯤ ꯃꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯚꯥꯏ ꯃꯍꯥꯛ ꯑꯁꯤ ꯃꯅꯨꯒꯤ ꯅꯨꯄꯤꯗꯨꯕꯨ ꯌꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯅꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯣꯃꯥꯗ ꯍꯥꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯥꯂꯤꯕꯨ ꯄꯣꯠꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯄ꯭ꯔꯀꯥꯁꯅ ꯄ꯭ꯔꯤꯌꯥꯒꯤ ꯌꯨꯝꯕꯨꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯅꯨ ꯂꯥꯛꯂꯝꯃꯤ ꯃꯅꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯂꯨꯄꯥ 50,000 ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯄ꯭ꯔꯤꯌꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯄ꯭ꯔꯀꯥꯁꯅ ꯅꯨꯄꯥ ꯑꯗꯨꯗ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯨꯝꯕꯨ ꯑꯗꯨꯁꯨ ꯄ꯭ꯔꯤꯌꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯕꯨ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤ ꯄ꯭ꯔꯤꯌꯥꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯂꯝꯗꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯣꯃꯥ ꯑꯃꯁꯨꯡ ꯁꯣꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯄ꯭ꯔꯤꯌꯥꯒꯤ ꯂꯩꯐꯝ ꯑꯁꯤ ꯈꯪꯈ꯭ꯔꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯃꯅꯨ ꯊꯤꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯤꯌꯥꯒ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯤꯌꯥ ꯗꯁꯥ ꯇꯥꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯤꯌꯥꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯂꯩꯐꯝ ꯑꯃ ꯁꯤꯜꯂꯝꯕꯅꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯄꯤꯅꯣꯠꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯗꯨ ꯍꯣꯡꯗꯣꯛꯇꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯒꯥꯔꯤ ꯀꯧꯔꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯈꯣꯏ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯝ ꯑꯁꯤ ꯃꯅꯨꯅ ꯍꯥꯟꯅ ꯊꯤꯕꯤꯔꯕꯅꯤ ꯊꯤꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨ ꯕꯤꯅꯣꯠꯇ ꯍꯥꯟꯅ ꯇꯥꯛꯂꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯅꯣꯠꯅ ꯃꯈꯣꯏꯕꯨ ꯌꯨꯝ ꯑꯅꯧꯕꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯃ ꯎꯕ ꯐꯪꯏ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯨꯅ ꯄ꯭ꯔꯤꯌꯥꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯨꯝ ꯀꯌꯥꯃꯔꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄ꯭ꯔꯤꯌꯥꯅ ꯂꯩꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯌꯨꯝ ꯑꯃ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯥꯏꯇꯥꯔꯒꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯌꯨꯝꯊꯪꯅꯕ ꯑꯗꯨꯁꯨ ꯏꯁꯩꯒꯤ ꯑꯣꯖꯥꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯀꯌꯥꯃꯔꯨꯝ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯨꯝ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯌꯨꯝ ꯑꯗꯨ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯑꯃꯁꯨꯡ ꯌꯨꯝ ꯑꯁꯤ ꯐꯥꯏꯅꯦꯜ ꯇꯥꯁꯜꯂꯨ ꯑꯗꯨꯒ ꯕꯦꯗꯔꯨꯝ ꯑꯗꯨꯗꯤ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯃꯆꯨ ꯁꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯌꯥꯒꯤ ꯃꯪꯂꯥꯟꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯤꯕꯤꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯌꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯅꯨꯁꯨ ꯂꯥꯞꯅ ꯌꯦꯡꯖꯔꯗꯨꯅ ꯌꯥꯝꯅ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯄ꯭ꯔꯤꯌꯥꯅ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯅ ꯏꯁꯩ ꯁꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯇꯥꯟꯊꯥ ꯅꯥꯏꯅ ꯃꯈꯣꯡ ꯄꯥꯛ ꯊꯥꯗꯨꯅ ꯇꯥꯟꯊꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯦꯗꯔꯨꯝ ꯑꯗꯨꯁꯨ ꯕ꯭ꯂꯨ ꯃꯆꯨ ꯁꯪꯈꯤ ꯍꯥꯏꯕꯗꯤ ꯁꯃꯨꯗ꯭ꯔꯗ ꯆꯪꯂꯛꯄ ꯃꯥꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯁꯃꯨꯗ꯭ꯔꯗ ꯉꯥꯎꯖꯕꯒꯤꯗꯃꯛꯇ ꯕ꯭ꯂꯨ ꯀꯂꯔ ꯑꯗꯨ ꯁꯪꯈꯤꯕꯅꯤ ꯑꯗꯨꯒ ꯕ꯭ꯂꯨ ꯃꯆꯨ ꯑꯁꯤ ꯄ꯭ꯔꯤꯌꯥꯕꯨꯁꯨ ꯇꯥꯛꯂꯤ ꯃꯅꯨꯁꯨ ꯄ꯭ꯔꯤꯌꯥꯅ ꯂꯩꯔꯝꯕ ꯌꯨꯝꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯄ꯭ꯔꯤꯌꯥꯒꯤ ꯑꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯄ꯭ꯔꯤꯌꯥꯒꯤ ꯃꯦꯃꯣꯔꯤꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯔꯤꯂꯤꯐ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯅꯨ ꯑꯃꯁꯨꯡ ꯁꯣꯔꯚꯤ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯣꯃꯥꯅ ꯎꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯅꯨꯗ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯏ ꯀꯥꯂꯤ ꯑꯁꯤ ꯃꯅꯨꯅ ꯍꯥꯠꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯁꯣꯃꯥꯃꯛꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯥꯂꯤꯒꯤ ꯁꯣꯔ ꯑꯗꯨ ꯇꯥꯔꯦꯅꯦ ꯅꯪꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯎ ꯑꯗꯨꯒ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨꯁꯨ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯃꯥꯅ ꯃꯍꯥꯛꯄꯨ ꯌꯦꯡꯂꯦ ꯍꯥꯏꯕꯁꯤ ꯃꯅꯨꯅ ꯈꯪꯈꯤ ꯀꯥꯂꯤꯒꯤ ꯑꯔꯣꯏꯕ ꯑꯄꯥꯝꯕ ꯑꯁꯤ ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨ ꯎꯅꯕ ꯑꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯄꯨꯕꯤꯔꯛꯎ ꯃꯗꯨꯒꯤ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯤ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯄ ꯃꯇꯝꯗ ꯁꯣꯔꯚꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯅꯥꯝꯇ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯔꯚꯤꯁꯨ ꯃꯌꯨꯝ ꯆꯠꯅꯕꯒꯤꯗꯃꯛꯇ ꯕꯁ ꯑꯗꯨ ꯊꯦꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯥꯊꯨ ꯆꯦꯟꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯅꯨꯅ ꯃꯍꯥꯛꯄꯨ ꯈꯥꯝꯃꯤ ꯃꯥꯅ ꯍꯥꯏꯔꯦ ꯅꯪꯁꯨ ꯑꯩꯒ ꯂꯩꯃꯤꯟꯅꯔꯣꯁꯤꯗꯅ ꯃꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯒꯤ ꯃꯔꯝꯗꯤ ꯁꯣꯔꯚꯤꯁꯤ ꯍꯧꯖꯤꯛ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯣꯔꯚꯤꯕꯨ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯁꯣꯔꯚꯤꯅꯗꯤ ꯃꯅꯨꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯤ ꯈꯟꯖꯔꯗꯨꯅ ꯃꯍꯥꯛꯄꯨ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯁꯣꯔꯚꯤꯅ ꯂꯛꯅꯔꯗꯨꯅ ꯂꯩꯔꯣꯏ ꯍꯥꯏꯔꯝꯗꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯒꯤ ꯃꯊꯪ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯀꯥꯂꯤꯒꯤ ꯁꯣꯔꯥ ꯅꯨꯃꯤꯠ ꯑꯗꯨ ꯇꯥꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯁꯣꯃꯥꯅ ꯃꯤ ꯀꯌꯥꯃꯔꯨꯝ ꯆꯥꯛ ꯄꯤꯖꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯅꯨꯁꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯌꯥꯝ ꯆꯥꯛ ꯆꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯐꯝꯖꯟꯗꯨꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯁꯣꯃꯥꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯆꯥ ꯑꯊꯛ ꯌꯦꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯃꯅꯨꯒ ꯃꯤꯆꯥꯟꯅꯔꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯩꯅꯣ ꯅꯪꯅ ꯊꯟꯗꯔꯛꯏꯕꯗꯤ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯀꯥꯂꯤꯒꯤ ꯊꯋꯥꯏꯗꯁꯨ ꯁꯥꯟꯇꯤ ꯐꯪꯖꯒꯗꯕꯅꯤꯗꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯅꯨꯅ ꯅꯪꯒꯤ ꯃꯤ ꯑꯇꯣꯞꯄ ꯑꯃꯒ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯄꯨꯕꯤꯔꯛꯀꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯃꯥ ꯁꯥꯎꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯥꯎꯕ ꯌꯥꯗꯕꯗꯒꯤ ꯅꯣꯛꯁꯟꯅꯔꯝꯃꯤ ꯏꯟꯖꯥꯡ ꯈꯔ ꯍꯥꯞꯄꯨ ꯍꯥꯏꯗꯨꯅ ꯃꯅꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯃꯥꯅ ꯃꯅꯨꯅ ꯍꯥꯏꯔꯛꯏ ꯀꯩꯝꯇ ꯀꯥꯏꯗꯦꯗ ꯃꯍꯥꯛꯀꯤꯁꯨ ꯈꯔ ꯄꯨꯕꯤꯔꯒ ꯆꯠꯀꯣ ꯏꯟꯖꯥꯡꯁꯤ ꯈꯔ ꯍꯥꯞꯄꯤꯀꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯏꯟꯁꯥꯡ ꯑꯗꯨ ꯄꯨꯔꯗꯨꯅ
Sorbigi manakta mahaki missing adu laklami asum tawduna tholiba tholu adu mahaksu khangmadagi mafam adu tamna manusu hatu hatu chelaklami mafam madura Sorbina pakatuna leramagi mong adu uruba matanda mahaksu Sorbibu chejelong konjinjarami amasung asoka panjang dabra haiduna hangki tanjadura mafam madura soma tholaki soma tholakpa matamadura mahakna mahaki hearing ed adu lehore haiduna mahaksu hearing ed adu nongmai ima paiduna tholaklami madigi somana yan usitan hari Handakti nangdi phone pau tawdu vida mafam asira yam thuna bu cheraine ado asigi ni pisna mangonda thiengi phau yade ngalita yu hai tuna pithakli fajara ngholagi haduna khali bajani mafam asira nakata bulali bano mapan tho waisna che haduna harpa matamadura mahana nongmai do kaplami madigi somana o hojiti loina tarise ado farine masigi chambru thumi sigi da motara nangna kali bu hali beto numit du raina nangona hakibadune akhoi mari side mayamri top topi pura romance amani aduga akhoi marisi nangona tomen jeriga mane haduna hakibadai aduga tomna kana oiduribno jerina kana oiduribno habisimade nang nasana khanjarodana madigidi somala chalamdai matamadura mahana sorbida halbase apsara theater du khangra cinema hall do karigumba ai unaba pam taragadi mafam madu lao aduga masigi paisa singa sina bani yena charo haduna mahana paisa lo chalamdana mafam madu tholake to matamadura ai khangau duri kai lekre haduna hangi asum to na magi khangau do theater le ramadu yalduna mafam madu gi mau chatki Somana mafam madura he chakraba matamadura sorbi muhana jeje konchalami amasung magyana pakalami asum tawduna makoi ni thologlami lift tongdu tholokpa matamadura maanu sorbi dahli sumdokbani somaga igasi jela thinabani mafam mudu taraba matamda sorbina ai madugi madangna nangon hangkibulaitina mafam mudu taba matamda manuna mahaki marai bakta chupirami hobjiti sorbi sum mathanda leiba se danger oire maramadura Ma khudung thingai oire habagi wafam ase khangwadagi manuna mahpo mayumadura pudu laklami haibidi priyan hana leramba mayumadura pudu laklami mafam madura laba matamadura sorbinadi mapu nusidura mahakini pini khaladuna mafam madura yum anawa amada pubiraklimani haiduna khalami amasung priyagi memory kya yoraba box masa adudi mahana sorbidagi lotuna thamlami maramde kariguma madu uruba taragadi sorbina sulana khanki batare haiduna mahan lochabani madiri manuna mangonare yum masi yang hangtra wafam taba matamda kaimta khalunuda aina thalalagal wari katorage mato usumna sorbisu mahaponu sijaraduna cheje konchalami amasung somna kandana manuna box ado surbi udana baida matalo salami kasu torwida haduna mahana surbi bu themjarami madigri sennamadana koina uba fanglibasi dipakna mahaki machina padra phone tawdana paisa singa du solo chalagli habidi advance preparation pam singa du solo chalaglabni na hotel su phajana hangna bidamata paisa kharaga darkar ogini haduna rakhi amasung phone du thamlami Phone thamduna mahana amok habide binona amok manuda phone toroki tasena habitaragade paisa se manuna piduribnina binona manuda phone tawbani adabu phone adu kathaki phone adu kathapa matamdra karigino kaklibido haduna harpa matamda manunari nangi problem asega agi problem seka chamaneida wapamur tarba matamna somna kanda dipati karim dharamde tabudabu paisa se manuna piduribnina manusu wakal khalami manusu paisa hena drakale maramadra mahak kari tawgani haduna khalapa matamda mahak Sagaradaache machanapa pratik manakta construction site amada laklami construction site adura Sagaradaache machanapa riso mafam adura building sari pamong ching adu yengbal weraduna mahakki kari adura mangsu changduna phamnami tabudabu kari manung adura mamang thakta manuna pijaduna yokhiba hui adu haptana thamami hui adu mana phajana train tawduna Sagaradaache machanapa adu chihalami thong adu lonsaladuna mahana thong adu ngasaladuna mafam adu chup thaktoktuna lerami asam tawduna Sagaradaache machanapa adu hospitalized tawki hospital yopa matamadda pratikki mama habidi Sagaradaache napi amsung mahaki machanapi dusu mafam adura anaba hanglaklami asam tawduna angangna ningai tawbadagi makhoi ni tholaktuna asapol leina baidabakta tawbu matamadura mafam adda manusu phamduna lerami amasung angang adu kauksilami angang adu manunu kauksanbai mong adu uruba matamda somna kanda Sagaradaache nupi duri ngakpuna khamthingke amasung yamna kirami Madigi mabogaduna diksha chango haduna hari madamanuna nang naming diksha kobra haduna hangi madra hoi haduna hari parerogi boboga se sira phamulo hayu haduna hari khi asam tawduna mabogalu sumanakta phami mato usumna manuna mahki bank detail adu chem da iraduna angang adrupi amasung ibokta pirusu haduna thajalami madigi manuna re agi account sira paisa ka pakatamni aduga sahi taragi interest haplabani sanpham adu madayawlabani haduna rakhi wafam adu taraba matamda ahladuna Pare matungdi akwai yellow roy dabna tra haduna hangi yellow roy adubo thabak ani khatangdi tawbiyu haduna hari kari no haduna hapa matamdara akwai na mathangi senda uba fanglibase prakashna police kya malum tagladuna soma bu jela thamanke masina talibase somana makwai de yelak tanawai damata
Manuna plan session Kibani. Someone jelly Bamatamatra mark Yokilakton held to say. Mapum Masinang Bujel Tamaliba missing a sea on a powerful Ibamali. Mipum Kudimu Pashalo in a Pijacre, Makoi warm to how you have yadre. Aduga Nana Hadakim Matanga to the Canada Kanaho or a Gahaduna Bomatamada. Mana Manu Nishingake, Amazon Mount for a key. Madigi Matangis and the Naquena, Prakasta say, Kanamtali Tavazagam de la Pimo Musiwi, Matusum Mahana Marki Madame de la Fontodana. I side Adrigari, Adubum Mapomasidi. But say, Kanamta Sin at the way Montale hadn't had a key. Tobudabo Ponado, Makoi Madame de la Kataki, Masina Talipasi. Manuna Mahabu, Mapomadilla Makoi Madame Talak when he happens so a queen of Kamangami. Madigi Mapomadilla, Prabuna Mapomadri in Hong Kong, Nocturne Ringit and Jadura, Manning the Manu Popule, Amazon, Mana, Tamubura Nokawi, Conjal the Tarbumatam the Mark Complekangi Adubo, Kangbana of the Manatonda, Chloroform the Mapo Namsalatuna, 100K Amazon, Tinky Magi Manung the Hapsalatuna Solons in the Tomke. Tinky Manung the Prabuna Lipse, I will perform Tado, Kariguman Madu of the Targadi, say it around Sunam with Jell Tangani had had a key, Wapam the Tarbumatamda, Manunare, How's the Fabunan Ganta Drimalini, Wapamado Sonakana Prakas Tower Matamda, Sangsar said the Ganta Repsin Katangari had a key, Madigi Manuna had a say. Numini Kudengi and Wanda, Chan Tana Pirakani, Aduga Masiki Pai, Basitagi, Ishing Tarakani, Maduri Hen and Wanda Kanta Piroi. Saw the pipe the Mapumasil in the top of the Hadun had a key. Madi the Hotel Sangabana with the Chana Vitamata, Tipaki the Mota, Manuna Frida Malevirame, Somnakanda, Senama than I can overfang Libasi, Hauti, Manu Amazon, Survi Paminatuna, Magi Wakal the Town Lerimi, Somnakanda, Surbina Manuki Wakal the Tower Penny, Tawatabu Manuti. Priyagi Mamaki Wakalonjing, having the memory singer to now the top of the Lerimi. Madati Survina. Hi. Karikalino Nango. Mudra Maxo came to Kanti Haduna Harke. Asum daughter Imunga Duda, Imunga Mapan Matam the Jamba Pocheki Amarum, Survina Samusum Pusalaki. Survina de Manugita about Tumjaratana, marking Sisariba Napa to get about the Tumjari Hydra Kalame, Amazon. Manuna Maki Makoka the one and beaten Lerimi. Madini Nomadi. Manuna Samasum Lambilla Kumbata Madida, Indian Idol Kumpa, singing competition amagi, former Mahana Mapamadra Urame. Osum Todana, even a duki implies of a pamphlet at the Mahana Puta Lagami, Madi Matana Mahana, Priagi Machana Pagi Malakalaki, Priagi Machana Polisum Mapamadida, Mamma was singing at Oga, Chena, he's hardly let me. Mato Sumna, Chedo, Mahana Matokaram, the Priadi Hondagi had a Kalma Matamadida, Masana Padra, Sigi Jason Oina, Nangi board to Saw White Pyramid. Matosuna Angangaduna, Tiaduna bought Sarduna, Mayunda Pudula Matamada, Mamma Lariko Hontolami, Lariko Hontopomatamda, bought the Yauriba. Advertisement Gichedo, Patobuna Baba Matamdam Hawk, Ishaye, competition Gichin has a mark Kampangam Key, Tawutum Hawk, Karinta Hakide, Karitokide, See the Urubamatam the market and with a Karibum de Polomi at the bow, Mark Karinta react of Kide. Madi Manu Amasong, Survey so Gari Levelami, Gari Level of Matamada. Surbina Mapamadra Gari and Makalami, Gari sing Machosi, Angamani. Angang was in a tali was in a Surviki colorni, Madri Survina Manudare. Mayam sitting in a Makamakala Pange, Madra, Punglo in the Tapanatro, someone of the Bukatorage. Matosuna, Angamo Machoki, Gari to Mayam de Lactuna, Surbina Telami. Madri Surbina, Gari is away on the home man bro. Opamataru Matamda Manuna, Salicity Aragatroge. Madri Sangabuna with the Tipagna Manuda Font Roke Amazon Kalari Lake Hadnahangi. Tobudu Manudi, Sangabu to the Yawi Aroi, Madame de Mapama to the Priala to Ribanina, Mark Tabakam Chile had Hajela Key. Maladipana, Kaino Miss Harnano to Divo, upon the Taramatam the Manuna. Us, can the colon say, I get how I see Nangi the Nocta Lady when he had no color. Hey Halapoma the Madada in a quay hotel locked on the Chakcha Dribini. Paredu Targati is saying that Sing Lapu Kohadana for the Tamnarami. Matosum like when the Senate overfang the city Pake. Hotel to Sangaba Mami say Queen overfangly. Mapamadida, Prakasula, Amazon Prakasna, Mapamadida. Binoto in the whole I don't have key. Asum Todana Binoso, Sangabi Tolomuda Panto key. Sangaba the Yen Baza Tak Aho, Tom Singato, Sonak and the Prakasna, Manuki Manata Portana Pijarami, Madra Manuso, Momo of Children House of Pau key. Madili Manuna Prakasta, Function of the Bukam Tokige. Yan of President of Reda. Tanzadra Mapamadras or Vilaktana, South Hagalo Haidan Hangi, Asum Todana. So be the Mapamadra Lerambimong the Urubum Matamda. Prakasu Yaman Java have the Waki at the Bumha, but a moite the Harab Jeremy. Madigi, Prakasna Wakalong White and Manutare, Mano. Prabu Katanatin among the Levise, Nansunin among the Levise. Manomadra, Mabu the cook Taduki Bakatrokinambo. Nansu settled the Royal Katroki head and Harry. Prakasi Wapamatar Madam the Mouse of Makonunami, Asum Todana Mauso, a how Thomasata Kasingado, Puduna, Prabuki Malatalami, Madigi Malhari.
호텔도 항리 세 아우 도무시 자 화이드나 비람이 어썸도 오드나 마우스 솜나간다 나한테기 작람들을 내리버니나 아우 도무도 보러본 마담다 따브 항독도나 찍게 더본 마담들 막 힝링나 가바이 그더우리 하두나 항이 마드라 프로분나 하리 마시게사 타가세 아기 춘노 빠드니 얌나 빰바니 마디리 마나 깝라깝라드나 마누다레 마누 아이부 다도피우네 아이 카몽암들의 마품 마시다 그냥 꾸니 레코 하리부나 이보 아이 마시다 좀 레션 바타라가 레이쇼이드나 나올라까니 아두가 아유 외리브라 놈이당 외리브라 아이 그림딱 기안타드레 와pom으로 따라봐 마담다 마누나 강로이 능송강 강로이 만남싱 아무것도싱 아두가 로이네나 아이수 행락리버니 마시기 메모리 깨마름 야우리 아문바가 아두다 아이나 가나보 놈시키 가나보 타도키 와pom으로 따라봐 마담다 프라카스나 깝라깝라드나 하리 파레 너는 알린도 아이게 안타레 아이나 뭐 남탁도키 미키 아무름스 남탁도키 아이 스웨크레 아이나 뭐 아무하나 나피우 하이든 하지리버니 하이든 하라키 와pom으로 이보 그냥 꾸이나 탐키드르브노 하이든 하고 마담다 마누나 뭐 혹시 이세적들이 이세적락간들이 남부터 독듯이 마득디 버스도 원마다 섬락간다 플라인 스쿨기 사타 강구생 락두나 마펌마두다 이세적부기 모험도 마누나 우람이 단자도 이차자두나 마펌마두다 프리아소 버스 가이드레미 마코니 이세적락부기 콘셀라도 따르본 마탐다 프리아소 단타두나 레키 프리아기 모험도 섬락간다 마누나 잉제두나 레미 암송 프리아나 마펌마두다 마키 강로자나바 마누어시 라포금다 칼라미 마득디 마나 앙앙아미 만락다 팜라두나 하리 난 야는 파전의 세이니 남인게 거위 수리야 거위 해두는 앙앙하도록 하미 소나카나 마누나서 프리아나 떠오리 모험생도 영제도는 이라미 마디기 마누나 서울비기 말락달락도나 세 마시기 앙골시티 톰바니 하이든 해라키 마마탁때 마하나 앙골신바니 하이든 파기 덕비기 마땅하도 마땅하시라 부살라꾸니 마디기 앙골두기 마탁다 프로스펙터스 아마수 야오미 메디컬 탐나비기 프로스펙터스니 마도우도 우르바 마탐다 솜나간다 서울비수 얌나 하라우자 바이브도 웨키 던자두레 강강오드라 폰아마 라키 폰에도 마하나 바칼을 본 마탐다 솜나간다 마누마타 얌나 사바 하이브도 오르미 파리낭 레라모 아이 마폼마들이 얌 툴라르게 와폼세 하람드라 마학 서울비기 만락달락도나 아이 아사이발도 도게 사잘라게 하람드라 마학 마폼마들이 잣케 아솜도 오드라 마누수 대박게 만락달라미 폰 트롤리바도 대박나 오르미 마디리 솜나간다나 서울비수 마누부 방자바이다마다 이쇼 코람들을 내려미 따보다보 이쇼기 라샹가도기 마탁다 프리아기 메모리 생각도 레리베니 하베시메디 마나 강만락데 마디리 디박게 만락달라 봄마다 마드르 디박나 하락리바시 마가 생가사 아이나 파바니 아두가 마고나 아이나 그리고 맘당 항바 마탐다 간도 콤디 아이수 그리기 따고담로 까나다 그리 하게담로 강담다기 낭부 가오분 하두나 사따르도 할라 봄마다 마드라 마누장이 마누장락 봄마탐다디 마팜마들 레름리바시 프라카스 오이들 레미 마디기 디박나 하리 마시기르 바스나 아이기 론생 아두보 로이네 클리어 토속비레 아두기 마탁다 아이 호텔 하나비다마다 인베스트먼트 오이리베니 마나 에부 두바이디기 라프니 하두나 하질리 아두가 나사이는 마하부 택시 타우는 렘바이 몽어도 오케이 아이수 바빠 첸첸드나 마하부 파케 아무승 마파마시라 부들 락보니 아이는 몽어는 와홍바홍 개암름 따위 에두보 마하 간도 콤모야디 가이 톱시기 하드나 마누당이 마드라 마누수 도풍 강드르드나 아이 마파마 무강이 마파마드라 마하가시 부르시 아두가 마카타브도 마파마도 카나르시 하드나 하케 마드기디 프라부나 레리바 마파마드다 디팍 아무승 프라카스 부들 락나미 마드기디 솜나카다 땡기 마누다기 프라부나 라우리바시 마누 이싱르바리 마포마시다 만나마시나 강감데 이싱그라 타로 하이든 하르키 어슴 도나 파리파리 이싱 타게 하이든 하리 또부다부 솜나카나 디팍티 얌나 ngalami amsum kibam yaumi masigi no pase bu kokcha pujalani tawse kaino madigri mahana manudare manu yare masigi madanga se khoni thoko tawjarage nangle horo ai chalage haiduna prakash bu pudana jage do matamadira prakash na khamnaduna yare manu mele bese prabhu kawai aduga tholi bu thoduk singa se ene roine khangi pumna ma se sigi prabhu sina thon mangaktani 솜나카나 manuso bluetooth speaker do connect tawduna 마소 그리고멈 다한게 하더나 비어링 도드나 레미 마다우도 솜나카나 디pak나 bakok chapa minga ta ore mala echalo bola bhagani hadra ma mafam madre karta haide pe tholok ma tamadra 솜나카나 manuna dipak hadra ko chawi tobudo ma chatke madagide speaker do pier to roba madungda mamanthaki matamda keseta yaukeba priyana harkiba wafam sengalo tharapui mohongru 솜나카다 dipakna tarami dipak sum hakina pi khonjelni hadra changakhe amusong wafam khudimak sangase haibide aseng khudimak sangado 디박다 만나로니 담케 솜나카다 디박수 마타야나 사드나 팜드르레미 마코이니 랍람나 팜마미 마디기 프라카스나이리 프리야도 아무한이 세작다베야 로이 마두 세작다바타라카디 우파이 수레 레동 마데 마시기 앙아오부시기 라이나시 라임보다 마두나트나 우파이 레로이 와팜마르 타르봄마탐다 마누나 피라세 이세자한지 하이드나 하리 마두나 무하나 와이에도 쳔복드나 난기는 피도 이세자한지 하이드나 무샴도라케 난기는 피도나 아이 행리 하베세 강다바니 아두가 마시 강수 강알로이 낭는 낭기는 비염성 낭기 패밀리 세 그냥 무시 하버노 아이 강에 아두보
ꯃꯍꯥꯛꯅ ꯏꯁꯩ ꯁꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤꯗꯨꯗꯤ ꯅꯪꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯔꯝꯈꯤꯔꯣꯏꯅꯦ ꯐꯔꯦ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯦꯝꯄ꯭ꯂꯦꯠ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯀꯥꯁꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯄꯨꯗꯨꯅ ꯗꯤꯄꯛꯇ ꯌꯦꯡꯍꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯗꯤꯄꯛꯅ ꯍꯥꯏꯔꯤ ꯑꯩ ꯃꯗꯨꯒꯤ ꯆꯦ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯂꯧꯒꯅꯤ ꯈꯪꯕ꯭ꯔꯥ ꯃꯍꯥꯛꯅ ꯄ꯭ꯔꯤꯌꯥꯒꯤ ꯌꯥꯎꯔꯤꯕ ꯔꯦꯀꯣꯔꯗꯤꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗꯒꯤ ꯀꯛꯊꯠꯂꯕ ꯃꯇꯝ ꯑꯗꯨꯗ ꯈꯛꯇ ꯑꯩꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯄ꯭ꯔꯀꯥꯁꯅ ꯑꯣ ꯑꯗꯨ ꯈꯛꯇꯒꯤ ꯑꯣꯏꯔꯦ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯅꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯐꯣꯟ ꯑꯗꯨ ꯄꯤꯔꯣ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯃꯨꯜꯂꯗꯨꯅ ꯗꯤꯄꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯦ ꯌꯦꯡꯉꯣ ꯂꯣꯏ ꯀꯛꯊꯠꯂꯕꯅꯤ ꯎꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯦꯀꯣꯔꯗꯤꯡꯁꯤꯡ ꯑꯗꯨ ꯀꯛꯊꯠꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯅꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯀꯥꯁꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯩꯅ ꯍꯥꯟꯅ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯆꯦꯛꯁꯤꯟꯅ ꯊꯝꯃꯝꯕꯅꯣ ꯈꯪꯗꯦ ꯅꯍꯥꯟꯅ ꯀꯛꯊꯠꯂꯝꯃꯕ ꯅꯍꯥꯟꯅ ꯃꯥꯡꯍꯜꯂꯝꯃꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄ꯭ꯔꯀꯥꯁꯅ ꯇꯦꯡꯀꯤ ꯃꯅꯨꯡꯗꯒꯤ ꯂꯥꯎꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯄꯨ ꯏꯁꯩ ꯑꯃꯇ ꯁꯛꯍꯟꯕꯤꯌꯨ ꯑꯩꯒꯤ ꯑꯣꯏꯅ ꯑꯝꯇ ꯁꯛꯍꯟꯕꯤꯌꯨ ꯑꯩ ꯅꯠꯇ꯭ꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯨꯔꯚꯤꯁꯨ ꯃꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯊꯝꯂꯝꯂꯤꯕ ꯀꯦꯁꯦꯠꯁꯤꯡ ꯑꯗꯨ ꯊꯦꯡꯅꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯀꯦꯁꯦꯠꯁꯤꯡ ꯑꯗꯨ ꯄ꯭ꯔꯤꯌꯥꯅ ꯉꯥꯡꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯃꯤꯠꯇꯩ ꯃꯄꯤ ꯁꯤꯟꯊꯔꯛꯈꯤ ꯃꯍꯥꯛꯅ ꯈꯟꯖꯔꯨꯕꯗꯤ ꯃꯅꯨꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯅꯨꯗꯤ ꯄ꯭ꯔꯤꯌꯥꯒꯤ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯂꯛꯆꯈꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯆꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛ ꯍꯤꯡꯅ ꯀꯞꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯅꯨ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯕꯥꯔꯇꯤꯟ ꯑꯃꯗ ꯄ꯭ꯔꯤꯌꯥꯒꯤ ꯔꯦꯀꯣꯔꯗꯤꯡ ꯌꯥꯎꯔꯤꯕ ꯀꯦꯁꯦꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯁꯨ ꯂꯣꯏꯅ ꯆꯤꯡꯊꯠꯂꯒꯅꯤ ꯍꯥꯞꯄꯤꯕꯁꯤ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯍꯥꯏꯕꯗꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯑꯩꯈꯣꯏꯅꯤ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅꯤ ꯈꯣꯡꯒꯨꯜꯁꯤꯡ ꯑꯗꯨ ꯏꯁꯤꯡꯅ ꯁꯨꯝ ꯃꯨꯊꯠꯇꯨꯅ ꯂꯥꯛꯏ ꯍꯥꯏꯕꯗꯨ ꯃꯥꯅ ꯃꯅꯨ ꯂꯥꯛꯄ ꯃꯇꯝ ꯑꯗꯨ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯅꯨꯅ ꯃꯍꯥꯛꯁꯨ ꯂꯣꯏꯅ ꯈꯪꯂꯦ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯦꯗꯤꯀꯦꯜꯒꯤ ꯄꯣꯁꯄꯦꯛꯇꯁ ꯑꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯩ ꯊꯥꯕ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯨꯁꯨ ꯈꯪꯂꯗꯨꯅ ꯃꯍꯥꯛ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯑꯆꯥꯛꯄ ꯃꯩ ꯑꯗꯨꯗꯒꯤ ꯀꯦꯁꯦꯠ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯄ꯭ꯔꯤꯌꯥ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯅꯨꯗ ꯍꯪꯂꯝꯃꯤ ꯑꯃꯁꯨꯡ ꯅꯪꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯕꯨ ꯊꯨꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅ ꯀꯔꯤꯒꯤ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯒꯤ ꯃꯤꯁꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗꯤ ꯌꯥꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇ꯭ꯔꯦꯟ ꯇꯥꯂꯤꯗ ꯁꯨꯁꯥꯏꯠ ꯇꯧꯔ ꯁꯤꯖꯈꯣ ꯌꯥꯗ꯭ꯔꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯕꯨ ꯑꯣꯠꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯅꯨꯗ ꯍꯟꯅ ꯍꯥꯏꯈꯤ ꯅꯪ ꯏꯁꯩ ꯌꯥꯝ ꯇꯥꯅꯤꯡꯉꯤ ꯍꯥꯏꯕ ꯇꯥꯏ ꯐꯔꯦ ꯇꯥꯔꯣꯗꯅ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯀꯗꯧꯔꯤꯕꯅꯤ ꯄꯨꯝꯅꯃꯛ ꯃꯩ ꯊꯥꯗꯣꯛꯀꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯂꯝꯆꯠ ꯅꯥꯏꯗꯕ ꯅꯨꯄꯤꯗꯨꯁꯨ ꯃꯩ ꯊꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯅꯨ ꯌꯥꯝꯅ ꯁꯥꯎꯔꯛꯇꯨꯅ ꯃꯍꯥꯛ ꯁꯣꯔꯕꯤꯕꯨ ꯇꯥꯞ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛ ꯐꯂꯥꯡꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯅꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕꯗꯤ ꯁꯨꯡ ꯉꯝꯃꯣꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯕꯤ ꯍꯤꯛꯅ ꯀꯞꯈꯤ ꯃꯗꯨꯒꯤꯗꯤ ꯃꯅꯨꯁꯨ ꯁꯥꯎꯔꯗꯨꯅ ꯁꯨꯔꯕꯤꯒꯤ ꯃꯄꯣꯜ ꯃꯆꯩꯁꯤꯡ ꯑꯗꯨ ꯏꯌꯔꯕꯦꯒ ꯑꯃꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯗꯨꯗ ꯇꯥꯟꯊꯣꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯕꯤ ꯍꯤꯛꯅ ꯀꯞꯆꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯨꯁꯨ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯄ꯭ꯔꯤꯌꯥ ꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯏꯁꯩ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯑꯗꯨꯅ ꯏꯁꯩ ꯇꯝꯕꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯅ ꯇꯥꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯇꯥꯟ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯆꯪꯉꯛꯈꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯏꯁꯩ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯝꯃꯤ ꯑꯃꯁꯨꯡ ꯄ꯭ꯔꯤꯌꯥꯕꯨ ꯃꯍꯥꯛꯅ ꯏꯁꯩ ꯁꯛꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯚꯤꯁꯨ ꯄ꯭ꯔꯤꯌꯥꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯄ꯭ꯔꯤꯌꯥꯕꯨ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤ ꯅꯨꯄꯤꯁꯤꯒꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯃꯤꯠꯇ ꯃꯄꯤ ꯔꯥꯖꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯗꯨꯀꯥꯟꯁꯤꯗ ꯌꯥꯎꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯤꯌꯥꯗ ꯃꯆꯤꯟ ꯊꯤꯖꯤꯜꯂꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯁꯨ ꯌꯥꯝꯅ ꯉꯛꯆꯗꯨꯅ ꯂꯩꯍꯧꯏ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯅꯨꯁꯨ ꯁꯣꯔꯕꯤꯗ ꯐꯣꯟ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯈꯤꯗꯦ ꯄ꯭ꯔꯚꯨꯅꯗꯤ ꯃꯉꯣꯟꯗ ꯅꯪꯅ ꯆꯥꯛ ꯄꯨꯔꯛꯄꯁꯤ ꯌꯥꯝꯅ ꯊꯦꯡꯉꯤ ꯉꯔꯥꯡꯁꯨ ꯌꯥꯝꯅ ꯊꯦꯡꯉꯤ ꯑꯗꯨꯒ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯅꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯧꯖꯤꯛ ꯁꯣꯃꯥꯁꯨ ꯖꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯑꯃꯁꯨꯡ ꯖꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯃꯦꯡ ꯑꯃ ꯕꯂꯤ ꯇꯧꯗꯨꯅ ꯃꯅꯨ ꯍꯥꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯑꯃꯁꯨꯡ ꯍꯥꯃꯦꯡ ꯑꯗꯨꯕꯨ ꯕꯤꯔꯌꯥꯅꯤ ꯍꯧꯗꯨꯅ ꯆꯥꯔꯝꯃꯤ ꯆꯥꯛ ꯇꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯆꯥꯛ ꯇꯣꯛꯂꯛꯄꯁꯤꯗ ꯑꯩ ꯑꯊꯨꯝꯕ ꯑꯃ ꯆꯥꯅꯤꯡꯉꯤꯅꯤ ꯀ꯭ꯋꯥ ꯁꯗꯥ ꯄꯣꯔꯛꯎꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯅꯨꯒꯤ ꯅꯨꯄꯤꯗꯨ ꯄꯣꯔꯛ ꯃꯗꯨ ꯑꯩ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯣꯡꯕꯣꯜꯁꯤꯡ ꯑꯗꯨꯅ ꯊꯤꯕ ꯆꯠꯂꯝꯃꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯅꯨꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯤꯕ ꯁꯨꯔꯕꯤ ꯑꯗꯨꯗꯤ ꯁꯥꯎꯕ ꯍꯦꯟꯃꯟꯗꯨꯅ ꯃꯅꯨꯗ ꯂꯃꯟ ꯈꯨꯝꯗ꯭ꯔꯤꯕꯅꯤ ꯈꯜꯂꯗꯨꯅ ꯃꯅꯨꯕꯨ ꯋꯥꯍꯟꯗ꯭ꯔꯤꯕꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯁꯣꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯁꯣꯃꯥꯒꯤ ꯊꯤꯌꯦꯇꯔ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯄꯗꯒꯤ ꯍꯟꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯃꯥꯒ ꯊꯦꯡꯅꯈꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯃꯥꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯩ ꯊꯦꯝꯕꯤꯒ ꯂꯥꯎꯅꯤ ꯅꯪꯕꯣ ꯁꯨꯔꯕꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯅ ꯊꯠꯄꯗꯒꯤ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯃꯥꯅ ꯁꯨꯔꯕꯤꯕꯨ ꯄꯨꯟꯁꯤꯜꯂꯗꯨꯅ ꯊꯝꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯕꯦꯒꯇ ꯌꯥꯎꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯆꯦꯛ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯁꯣꯃꯥꯅ ꯂꯣꯏꯅ ꯂꯧꯈꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯗꯤꯄꯛꯁꯨ ꯍꯧꯖꯤꯛ ꯄ꯭ꯔꯤꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯄ꯭ꯔꯤꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯒꯤ ꯄꯦꯝꯄ꯭ꯂꯦꯠ ꯑꯗꯨ ꯆꯥꯛꯁꯪ ꯑꯗꯨꯗ ꯊꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯌꯥꯗꯤ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯗꯤꯄꯛꯅ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯃꯥꯅ ꯅꯪ ꯑꯁꯤ ꯏꯁꯩ ꯌꯥꯝꯅ ꯁꯛꯄ ꯍꯩ ꯍꯥꯏꯗꯨꯅ ꯇꯥꯏ ꯏꯁꯩꯁꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ ꯍꯥꯏꯗꯨꯅ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯏꯁꯩ ꯁꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
Mato Suna Dipana Mahapo singing competition to Pomaduda Pudo Lalami, Mapomaduda, Dipana Mahaki no Peter Puning at the Butawalami, Sona Kandana, Manuso, Prabugi Malaktalerami, Prabuna Mongona Kam Queen of Pomas at Tamdribno, Madagi de Priana is Pataga de Kadoni had no Pomatamada, Samudra Mapona settled or had no Kali, Mapomaduda, Tape kissing at the Hantokumatamda, Bartendanga, Popopta, Kadini had no Kanjaribani. I will Mamata Kimatam the Prabun Hakipo Wapamadani. Adu ay nakamdaw wahid na prabhu na hang pumatamada manuna nangina surupado bukar mamitay na pami haribito. Madigdi somana surbiki phone nagi manuna phone toroke mado ududa mouse pakal na phone to pakalmi madigdi manuna phone to pakal na surbi phone se kay non sumpay pa ripise ay na wana phone to bise kyalti sure priyaga ay ga kantalay na dimi nana khalidu lale hadun harapa matamada somana hari manu nangdi atong bu piyong ko kweri malene ado kanano kara zamin sidana Matigdi Surbibu Mahana Fajal Habaki Paw say Mangona PK, some Dodra, some Lakanda, Manuna so Amasung, Jama, Gari Magimata Tamnami, Amazon Mana, Prakasa Fonton Harivase. I know that the Tabagase, Halapay, and Tragan Harakabi, Adobo, Karikumbina Harabataragati, Nanakarito, Wadam have Sekani Petra, Aduga, being the lady was sent Pamsing at the soul, Nahana, Mapams on the seasonal, Surbisu seasonal, Amazon Nangisu seasonal Hidden Haraki. Priyasu is a competition to Yana with the Matalami, Mana, Mapamadula, Pumatamada, Somnakanda. Manuna Priabo, Loni, Jeremy. Priasu Manula Pagisamina Mapanami, Adabo, Mapamadula Mahan, Untoropo Matamada, Manu di Leremdre. Matic di Sonakanda Manuso, Theatre, Adulami, Amazon Mapamatul deriva, Somagi missing a do pura junkie. Asomasum Purapati mark, Somagatinaki, Amazon, Soma Makwini, Taptan Punarami. Madigidi, Somasum Mapamadri Chinki, Amazon Marki, missing a duga, Manugo Punalami. Theatre projection room Maduda, Mount Tonsalam, the Chinkini, Adabo. Projector Tamlibazaga, a hope with the Mark Podurtuna, Makadro Kumtaraki. Asumto the Mapam with the Riba, Somagi missing a Punarami, Madi Somana Karim Rakuimato with the Mark Savrami, Mapamadura, Mi Kamun Tamdaltuna, Manubulachana Bohonaki, Tawitabo Mapamadur Riba, Saga Iduna Mapamadur Riba, Somagi missing a double wind in Nalan K. Mato Udriki Somaso Kiriduna, Mapamaduri Chelaki, Asumtoduna, Manusu Surbibu Kutiti Aduna Sumasam Lalami, Mapamadur Riba missing a do Mala, Taptana Putalami Amazon, Luin Hatoki. Kamada Mala Surbi Konja Dav de Mark, Surbi Butibala Pomatamada Mapamada, Somana no my partner Mapamajangli, Amazon, Wali Pazana Sanasi Hadram Hana, Manu the Hangi, Manu the Mahonga Chinchilla Pomatamada, Morgan Maiden Maruni Capsortuna, Manu the Palami, Asum do the Manusum Mapamadra Gian Mandan Tanami, Madidi, Somaso Surbi Malta Changtuna, Nana Namugamdre, Aina Na Tavangamdre Hadran Haraki, I will Sonak and Somadi Machin Ben Tamnibani. Madidi Mapamada Tariba, Jochim, Python Mahana. Somagi Mahonga to the K, Somaso, Namankitan Patra Matamada, Somabu Man, Yochatan, Tiladun Hatomi. Surbisu Mahamadri Natoraki, Amazon Mahal, Manuki Malata Jangaki, Matokuram Nator, will have a say Matan, said the Utte, Madagi de Aquina Ufanivasi of the Surbi Makwini, Pamina Dulderemi. Surbina Yana Pakatuna, Nankasutore, Hospital Tasihadra, Man Haraki, Asam Totun Somnakanda, Manu di Sigada Baging Idol Deremi, Madagi Manuna Surbidare, Nangina Minga Sangmase. Nang Hosi Power talk training Natra. Pare, Ado, Nangin the Minga Mamanga, Dr. Tapagati, Amina Fazagani. Mon Haraki Wapamasi, Marke, Aroiba, Pambaduni. Some of the Surbiso, come the Kabla Nankasutori, I Matinga was a Kadam Mapamadi Tolaki. Madigi Somnakanda, Equine Ufanivasi Priazo, Isation of Vitamata, Podima to the Kakalapo Matamudra Mahal, Isation Kite, Mark Manunishinaki, Mamupamadri, Isation de Zilaki Amazon. Imun the Marki card on Sindana, Mapamada Cataleremi, the Panahapupanay and the Konabuhana Jeremy, Adabo, Tom with the Hontorokide. Manusu, Asiba Gitanjadulaki, Mark, Mapamadri Gitam Natana Holaki, Amazon, Mala Pomatamada Mapamado, Ising Tangaremi, Tom Hantulupamatanda Mapamaduda, Samudra Lemigimong Uki, Amazon Mapamadra Priya Liptonaremi. Madigli Sonakandana, Priya Sumaki Kadra, say Somasum Namba Horoki. Mamataki Matamda, Keseta Hakiba Dugumna, Makwini, Makuka Makuka Samnaraduna, Containerduna, Samudra Mapanda Sumasum Zali, Amazon, Samudri Ising Singaduna Makwini, Kongol Singado, Asamusum, Mangan Baib the Wake. Mati Priana Manuda, I say Shafa Leblo Hadun Haraki, Asumtodna Manusu, Haro Raduna Mark, Samudra Romda Samusum Kumtaki. Movie Sing Mamingasika Trasina, Samudra Tare Rom the Hadun Harakibani, Asumtodna. Manusu ising adura sum kumtaki amsung nusibagi saindu ulunduna mauso matwai taba haibdo wake Manu hingdi natraga siri hafise priyana khambadi nate adubo Manu na priyagi damakta maase atopa misaga madalu hongkiba taragaso priya bu mahana nusibanina
마오보 아와바타 기다레 하드나 마오보 퍼전의 챔비라미 아무송 만우나 시범마다 마드라 모코기다목다 마오키 타모이싱아도 머짓 마제피라미 모이봉모이나 zinnamadana akhona uba fanglibase hauze prakaso masagi gari lejakre amasong moibungado gari du thamnami somna kandana dipaksu mahakyo hotel adu ningthi jana phamdana maphamudra moibungam su thamnami amasong somna kandana priyasu mahaki lai khoram phamaduda moibungam thamnami madagidi sorbina samusum lakpa matamadada samudra mapanadada moibungam tarambadu mahana khulladuna mayumna poraki asum toduna akhona uba fanglibase sorbigi bekta medical gi larik ama yauri habis joy koina uba fangli masina tawlibase Mark Hobzik medical tamba satra haipado oire Mark medical tambagi paisa singasina Sankri kondagi nupina manugi account kapakiba paisa singadune paisa si yamnadi yamba paisa oiramani matosana movie sigi aroiba du lakre movie si yamna sangi maramudra mahenbagi damata mayam ngapigani channel sebu support awiyo amasung anakti view si yamna kadabi mongam su uri karigino de khangdre video si yam thun thuna thagat peira khangdre adabu mayam support awdi lepigano tagalapu yingman hanbiyo Thagatchari